ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯛꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯅꯁꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯅꯨꯃꯤꯠꯀꯤ 9:30 ꯑꯗꯨꯋꯥꯏꯗ ꯍꯧꯔꯦ ꯉꯁꯤꯗꯤ 9:35 ꯌꯧꯈ꯭ꯔꯦ ꯅꯣꯡꯁꯨ ꯆꯨꯔꯦ ꯃꯌꯥꯝꯁꯤꯅ ꯅꯣꯡ ꯆꯨꯅꯕ꯭ꯔꯥ ꯑꯩ ꯂꯥꯏꯚ ꯍꯧꯔꯦ ꯃꯁꯤꯅ ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯉꯁꯤꯗꯤ ꯅꯣꯡ ꯆꯥꯕ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯃꯌꯥꯝ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯄꯣꯜꯇ꯭ꯔꯤꯅꯤꯒꯤ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯁꯤꯒ ꯃꯣꯏꯅ ꯂꯥꯝꯕ ꯏꯅꯦꯗꯣ ꯂꯤꯔꯤꯛ ꯀꯦꯝꯗ ꯂꯩꯔꯦ ꯅꯍꯥꯟ ꯏꯅꯦ ꯄꯨꯗꯤꯅꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯥꯛꯑꯝꯕꯗꯣ ꯖꯤꯔꯤꯒꯤ ꯃꯣꯏꯁꯨ ꯌꯨꯝ ꯃꯩ ꯊꯥꯅꯔꯦ ꯃꯣꯏꯁꯨ ꯆꯦꯜꯂꯛꯇꯅ ꯉꯁꯥꯏ ꯅ꯭ꯌꯨꯁꯇ ꯊꯥꯡꯒꯠꯂꯦ ꯃꯥ ꯌꯥꯎꯔꯦ ꯃꯣꯏ ꯅꯝꯕꯔ ꯂꯧꯍꯧꯗꯕꯅꯤꯅ ꯂꯧꯍꯧꯕ ꯅꯝꯕꯔ ꯏꯅꯦ ꯑꯗꯨꯒꯤ ꯖꯤꯔꯤꯅꯦ ꯅꯝꯕꯔ ꯂꯧꯍꯧꯕ꯭ꯔꯣ ꯌꯥꯎꯔꯦ ꯀꯅꯥ
ꯕꯦꯟꯙꯧ ꯃꯁꯔꯨꯝꯒꯤ ꯅꯦꯠꯇ꯭ꯔꯕꯣ ꯕꯦꯟꯙꯧ ꯆꯥꯛ ꯆꯥꯔꯕꯣ ꯕꯦꯟꯙꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯀꯀꯥꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏ ꯀꯣ ꯃꯌꯥꯝ ꯋꯥꯔꯧꯖꯗꯦ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤ ꯅꯣꯡ ꯆꯨꯔꯝꯃꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯆꯨꯔꯤ ꯔꯦꯕꯤꯇꯥ ꯕꯦꯟꯙꯧ ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯤ ꯔꯦꯕꯤꯇꯥ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤꯀꯣ ꯅꯣꯡꯁꯨ ꯆꯨꯊꯔꯤꯕ ꯅꯦꯠ ꯆꯨꯔꯤꯃꯛꯁꯤꯒ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯃꯛꯁꯤ ꯑꯩꯅ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯖꯤꯜꯂꯤꯃꯤꯗꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯂꯨ ꯃꯦꯠꯄ꯭ꯔꯥ ꯕꯦꯟꯙꯧꯒꯤ ꯕꯦꯟꯙꯧ ꯆꯠꯈ꯭ꯔꯕꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯩ ꯔꯦꯕꯤꯇꯥ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯆꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯒꯨꯁꯨ ꯆꯠꯈꯔꯦ ꯑꯒꯨ ꯂꯩꯔꯤꯕꯣ ꯑꯒꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯀꯣꯅꯣꯝ ꯊꯦꯡꯒꯨꯔꯥꯕ ꯍꯩꯕ ꯊꯦꯡꯒꯨꯔꯥꯕ ꯀꯣꯅꯣꯝ ꯊꯤꯕ ꯊꯤꯕꯒꯤꯗꯃꯛꯇ ꯉꯔꯥꯡ ꯀꯀꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇ꯭ꯔꯦ ꯑꯒꯨ ꯑꯩꯈꯣꯏ ꯑꯒꯨ ꯂꯩꯔꯤꯕꯣ ꯋꯥꯎ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯏꯇꯩꯃꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯌꯥꯝ ꯊꯦꯡꯉꯦ ꯅꯍꯥꯟꯒꯩ ꯏꯇꯩꯃ ꯄꯅꯤ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃ ꯃꯌꯥꯝ ꯅꯣꯡꯁꯤ ꯆꯨꯕꯅꯤꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩ ꯑꯣꯖꯥ ꯈꯨꯠ ꯊꯥꯒꯠꯂꯦ ꯑꯣꯖꯥ ꯒꯨꯖꯩ ꯑꯩꯈꯣꯏ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯣꯖꯥ ꯑꯉꯥꯡꯁꯨ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩ ꯀꯩꯊꯪꯕ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯉꯥꯡꯁꯨ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩ ꯀꯩꯊꯪꯕ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯆꯠꯈ꯭ꯔꯖꯥꯠꯂꯣ
ꯀꯤꯔꯇꯟ ꯑꯣꯖꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯕꯤꯕꯒꯦ ꯉꯁꯤꯁꯤꯕꯨ? ꯑꯩꯈꯣꯏ ꯕꯦꯟꯊꯧ ꯂꯩꯔꯤꯕꯣ? ꯕꯦꯟꯗꯧꯅ ꯀꯩ ꯍꯥꯏꯕ? ꯔꯦꯕꯤꯇꯥ ꯆꯥꯔꯦ ꯍꯥꯏ꯫ ꯔꯦꯕꯤꯇꯥ ꯆꯥꯔꯦ ꯍꯥꯏꯔꯦ꯫ ꯅꯦꯠ ꯌꯥꯝꯅ ꯆꯞꯄꯦ ꯕ꯭ꯔꯗꯔ꯫ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯀꯦꯇꯟ ꯅꯣꯡꯁꯨ ꯆꯨꯑꯦ ꯀꯣ ꯁꯟꯗꯥ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡꯁꯨ ꯆꯨꯕ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯤꯁꯨ ꯅꯦꯠ ꯈꯔ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯔꯇꯟ ꯑꯗꯨꯅꯅꯤ ꯑꯗꯨꯅꯤ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯆꯞꯅ ꯁꯨꯝ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯁꯤꯅ ꯑꯩꯁꯨ ꯁꯨꯝ ꯏꯔꯣꯜꯂꯦ ꯍꯥꯏ꯫ ꯆꯥꯔꯕꯣ ꯕ꯭ꯔꯗꯔ? ꯆꯥꯗ꯭ꯔꯤ ꯑꯩ ꯆꯥꯗ꯭ꯔꯤ ꯆꯥꯔꯅꯤ ꯕ꯭ꯔꯗꯔ ꯆꯥꯔꯅꯤ ꯀꯤꯔꯇꯟ ꯆꯥꯔꯅꯤ ꯉꯁꯤꯁꯦ ꯈꯤꯇꯪ ꯅꯣꯡ ꯆꯨꯏꯌꯦꯕꯀꯣ ꯅꯣꯡꯁꯨ ꯆꯨꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯤꯁꯨ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯅꯦꯠꯁꯦ ꯌꯥꯝ ꯆꯞꯄꯤ ꯑꯗꯨꯅ ꯑꯩꯁꯦ ꯈꯤꯇꯪ ꯐꯝ ꯂꯩꯔꯦ ꯉꯁꯤꯁꯨ ꯍꯌꯦꯡꯁꯨ ꯐꯝꯃꯅꯤ ꯍꯌꯦꯡꯁꯨ ꯏꯝꯐꯥꯜ ꯖꯤꯔꯤꯗ ꯏꯁꯩ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯖꯤꯔꯤꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯏꯁꯩꯗꯣ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯈꯪꯗꯦꯗ ꯀꯔꯤ ꯊꯣꯛꯑꯒꯕ ꯏꯔꯥꯡ ꯑꯁꯤ ꯀꯦꯞꯇꯟ ꯑꯩꯒꯤꯁꯦ ꯀꯩꯅꯣꯅꯤ ꯖꯤꯌꯣꯅꯤꯀꯣ ꯏꯌꯥꯔꯇꯦꯜ ꯅꯠꯇꯦ ꯖꯤꯌꯣꯁꯦ ꯖꯤꯌꯣ ꯇꯥꯋꯔꯁꯦ ꯌꯥꯝ ꯅꯛꯏ ꯑꯩꯈꯣꯏꯒꯤ ꯑꯩ ꯂꯩꯔꯤꯁꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯍꯣꯏ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯖꯤꯑꯣ ꯇꯥꯋꯔꯁꯦ ꯑꯗꯨꯝ ꯎꯕ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯎꯄꯟ ꯋꯥꯄꯟ ꯎ ꯋꯥꯁꯦ ꯌꯥꯝꯅ ꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯎ ꯋꯥꯁꯨ ꯍꯧꯕ ꯅꯦꯠꯁꯤꯁꯨ ꯋꯥꯕ ꯑꯗꯨꯒꯗꯤ ꯀꯔꯤ ꯍꯥꯏ ꯅꯣꯡꯁꯨ ꯆꯨꯁꯜꯂꯦ ꯀꯣ ꯑꯗꯩꯗꯤ ꯑꯩꯒꯤ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯁꯦꯠꯁꯤꯁꯨ ꯇꯥꯔꯨꯕꯗꯒꯤꯗꯣ ꯗꯤꯁꯄ꯭ꯂꯦ ꯁꯤꯔꯨꯕꯗꯩꯁꯨ ꯃꯣꯕꯥꯏꯜꯁꯦ ꯈꯤꯇꯪ ꯀꯩ ꯍꯥꯏ ꯕꯦꯔꯥ ꯀꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯕꯦꯔꯥꯁꯨ ꯀꯥꯕꯅꯤ ꯑꯃꯁꯨ ꯅꯦꯠꯁꯨ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯗꯨꯅꯅꯤ ꯈꯤꯇꯪ ꯅꯠꯇ꯭ꯔꯗꯤ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯁꯨ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯁꯨꯝ ꯀꯣ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯑꯁ ꯖꯤꯔꯤꯗꯤ ꯏꯔꯥꯡ ꯌꯥꯝ ꯀꯟꯈ꯭ꯔꯦꯕꯣ ꯀꯤꯔꯇꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯖꯤꯔꯤ ꯃꯣꯏꯕꯨꯡ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯀꯩꯅꯣ ꯈꯨꯜ ꯑꯃ ꯂꯩꯌꯦ ꯑꯩ ꯈꯨꯟꯁꯦ ꯀꯥꯎꯔꯦ ꯉꯁꯥꯏ ꯅ꯭ꯌꯨꯁꯇ ꯍꯥꯏꯕꯗꯣ ꯃꯣꯏ ꯃꯩ ꯊꯥꯗꯅ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯨꯝꯕꯗ ꯀꯩꯅꯣꯗ ꯇꯧꯅ ꯂꯩ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯒ ꯃꯣꯏ ꯂꯩꯔꯦ ꯉꯁꯤꯗꯣ ꯉꯔꯥꯡ ꯃꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜ ꯒꯥꯔꯤ ꯇ꯭ꯔꯥꯛ ꯑꯅꯤ ꯂꯥꯛꯇꯅꯀꯣ ꯍꯣꯟꯗꯣꯛꯇꯅ ꯃꯣꯏ ꯂꯩꯔꯦ ꯍꯥꯏꯔꯤ ꯑꯗꯣ ꯖꯤꯔꯤ ꯇꯤꯕꯣꯡ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯃꯔꯛꯇꯨꯗꯁꯨ ꯃꯣꯏ ꯉꯔꯥꯡꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯐꯖꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯣ ꯃꯣꯏꯅ ꯑꯃꯨꯛ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯦ ꯍꯥꯏꯗꯅ ꯄꯥꯎ ꯐꯪꯉꯦ ꯄꯥꯎ ꯐꯪꯉꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯦ
Masai news tadi Manipur CM-na Manipur Commando Thare ko helicopter ado kaidoni Manipur Commando lakpasidi hodi tak sabiro nuaite bendo arum hore bendo arum hodi bendo yaudramina yam nungairo na sisu bendo kari chasalure arum hori to tablet chadrabro nuaite bendo arum hogasi bendo leitramina ngasi na su bit ke jaude chaka chanindre bendo se chaka tawre bendo alu me pi atuma kanchi su jaure se sigana sobji thongba lere bendo ilore bendo sobji thongba se mayan tian thongba tare bendo mayan tian thongba charo charo haubra jengga jana hoi tin chaba horge mayam sina chakcha ge chakcha chana wai sanasi ai bendo arum hobo pharo bendo tablet chadro budona tablet lektro nasudi bendo gi asada lakse bani nu bendo jauri ai bendo mayam tian ni mayam ai thutuna hinade mayam tian se yo bendo ai chakcha ki ge adu mayam ko kirtan chakraba kirtan ai handak ko Manipur thoiba irang kuki ga maite ga thoiba lam thangsi manang de ko ai nungai ba wari ma ai lige kirtan leibra haidi mayam sinau leibiribra ai kuki ga maite lan thine chahi herapai matang se mai lela sege matang dai mingthol mak thongai toy mayam sinau leibiribro ni mayam sinau leiribo ai wari mlige
ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯀꯅꯥꯝ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯕꯦꯟꯗꯧꯗꯤ ꯄꯣꯊꯥꯈ꯭ꯔ ꯃꯥꯜꯂꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯗꯧ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯦ ꯉꯁꯤ ꯋꯥꯎ ꯑꯩꯒꯤ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯎꯔꯁꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯕ꯭ꯂꯨ ꯊꯥꯒꯠꯆꯔꯤ ꯅꯌꯥꯝꯕ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯆꯪꯉꯛꯄꯩꯗꯃꯛꯇ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯪꯉꯛꯄꯁꯦ ꯀꯅꯥꯝ ꯈꯨꯝꯕꯤꯔꯛꯇꯦ ꯑꯩꯗꯤ ꯂꯣꯏ ꯆꯠꯈ꯭ꯔꯕ ꯈꯜꯂꯦ ꯑꯗꯣ ꯕ꯭ꯂꯨ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯕ꯭ꯂꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯅ ꯊꯥꯒꯠꯆꯔꯤ ꯕ꯭ꯂꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯋꯥꯎ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯋꯦꯗꯔꯁꯦ ꯐꯕꯅꯤꯅ ꯃꯔꯨꯝ ꯊꯣꯡꯕ ꯆꯥꯕ ꯀꯥꯏꯗꯦ ꯃꯔꯨꯝ ꯍꯥꯏꯗ꯭ꯔꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯐꯖꯕ ꯑꯃ ꯂꯩꯌꯦ ꯕ꯭ꯂꯨ ꯃꯔꯨꯝ ꯊꯣꯡꯕꯒꯤꯅꯦ ꯃꯃꯤꯡ ꯐꯖꯕ ꯑꯃ ꯂꯩ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯩꯈꯣꯏ ꯏꯇꯩꯃꯅꯨ ꯂꯥꯛꯑꯦ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯔꯛꯎ ꯃꯌꯥꯟ ꯇꯨꯌꯥꯟ ꯊꯣꯡꯉꯤ ꯀꯣ ꯑꯂꯨ ꯑꯃꯦꯠꯄꯤ ꯑꯃ ꯌꯥꯎꯔꯦ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯣ ꯕ꯭ꯂꯨ ꯃꯔꯨꯝ ꯊꯣꯡꯕ ꯍꯥꯏꯁꯦ ꯃꯃꯤꯡꯗꯤ ꯈꯤꯇꯪ ꯐꯖꯗ꯭ꯔꯦ ꯃꯥꯏ ꯃꯃꯤꯡ ꯐꯖꯕ ꯑꯃ ꯂꯩ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯎꯔ ꯕ꯭ꯂꯨ ꯏꯇꯩꯃ ꯃꯌꯥꯟ ꯇꯨꯌꯥꯟ ꯊꯣꯡꯕ ꯆꯥꯏ ꯑꯗꯣ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯂꯨꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯛꯎ ꯇꯥꯁꯤ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯃꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯕꯁꯤꯒ ꯃꯔꯨꯝꯁꯦ ꯈꯤꯇꯪ ꯐꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯨꯝꯁꯤ ꯃꯃꯤꯡꯁꯦ ꯑꯁꯦꯡꯕ ꯅꯪꯅ ꯃꯔꯨꯝ ꯆꯥꯔꯝ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯑꯥꯂꯨ ꯑꯉꯧꯕꯤ ꯈꯪꯕ꯭ꯔꯥ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯑꯂꯨ ꯑꯉꯧꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯕ꯭ꯂꯨ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯀꯣ ꯅꯣꯡ ꯆꯨꯔꯒ ꯅꯦꯠ ꯌꯥꯏ ꯉꯁꯥꯏꯉꯩ ꯌꯥꯔꯨꯗ꯭ꯔꯦ ꯔꯦꯕꯤꯇꯥ ꯅꯣꯡ ꯆꯨꯔꯒ ꯅꯦꯠ ꯌꯥꯏ ꯀꯀꯥꯒꯤꯁꯦ ꯉꯁꯥꯏ ꯅꯦꯠ ꯌꯥꯗꯦ ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯔꯦꯕꯤꯇꯥ ꯍꯧꯖꯤꯛ ꯅꯦꯠ ꯈꯔ ꯌꯥꯔꯛꯑꯦꯕꯀꯣ ꯑꯗꯣ ꯔꯦꯕꯤꯇꯥ ꯕꯦꯟꯙꯧ ꯆꯠꯈꯔꯦ ꯕꯦꯟꯙꯧ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯎ ꯑꯩꯈꯣꯏ ꯏꯇꯩꯃ ꯂꯥꯛꯑꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯖꯩ 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 ꯂꯥꯏꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯦꯐ.ꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯗꯟ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯏꯇꯩꯃꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯇꯥꯡꯒꯣꯜ ꯇꯤꯀꯦꯠ ꯕꯨꯛꯀꯤꯡ ꯇꯧꯔꯛꯂꯕꯣ ꯉꯁꯥꯏ ꯇꯧꯔꯛꯂꯦ ꯔꯤꯖꯥꯔꯕꯦꯁꯟꯗ ꯁꯤꯠ ꯀꯟꯐꯥꯔꯝ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯑꯩꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯑꯥꯂꯨ ꯑꯉꯧꯕ ꯍꯥꯏꯗꯣ ꯌꯥꯕ꯭ꯔꯕ ꯃꯃꯤꯡꯗꯣ ꯑꯣꯖꯥ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯨ ꯌꯧꯔꯗꯤꯅꯦ ꯈꯣꯏꯗꯧ ꯂꯪꯈꯠꯂꯛꯑꯦ ꯁꯤꯁꯨꯅꯦ ꯃꯣꯂꯤ ꯃꯣꯂꯤꯅ ꯃꯤꯉꯣꯟꯗ ꯆꯛ ꯆꯛ ꯊꯤꯟꯕ ꯍꯩꯔꯝꯃꯤ ꯁꯤꯁꯨ ꯑꯩ ꯁꯥꯎꯔꯛꯏꯃꯤꯁꯦ ꯑꯣꯖꯥ ꯑꯩ ꯆꯠꯂꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯁꯦ ꯑꯩ ꯁꯥꯎꯔꯛꯏꯕ ꯑꯩ ꯈꯪꯉꯦꯕ ꯀꯀꯥ ꯏꯂꯤꯁꯥ ꯑꯃ ꯏꯔꯣꯝꯕ ꯑꯃ ꯋꯥꯎ ꯍꯥꯎꯔꯝꯅꯤ
ꯍꯥꯎꯔꯝꯅꯤ ꯔꯦꯕꯤꯇꯥ ꯑꯗꯣ ꯅꯪꯒꯤ ꯆꯨꯝꯊꯥꯡ ꯈꯥꯟꯕꯗꯣ ꯐꯤꯗꯣ ꯁꯥꯕ ꯂꯣꯏꯔꯕꯣ ꯑꯗꯣ ꯕ꯭ꯂꯨ ꯑꯩꯅ ꯕꯤꯟꯗꯥꯕꯟ ꯑꯂꯨ ꯑꯉꯧꯕ ꯊꯣꯡꯕꯗꯣ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯗꯤ ꯑꯍꯥꯎꯕꯗ ꯆꯥꯏ ꯉꯁꯤꯡ ꯊꯣꯡꯕꯨ ꯊꯣꯏꯅ ꯄꯟꯗꯦ ꯔꯦꯕꯤꯇꯥ ꯕꯦꯟꯙꯧ ꯆꯠꯈ꯭ꯔꯦ ꯕꯦꯟꯙꯧꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯔꯨꯝ ꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯕꯦꯟꯙꯧ ꯌꯥꯎꯗꯕꯁꯦ ꯋꯥꯈꯜꯒꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯕ꯭ꯂꯨ ꯂꯩꯔꯤꯕꯣ ꯔꯦꯕꯤꯇꯥ ꯂꯥꯛꯑꯦ ꯆꯨꯝꯃꯤ ꯑꯣ ꯑꯩ ꯇ꯭ꯔꯦꯟꯗꯅꯤ ꯆꯥꯔꯦ ꯑꯣ ꯏꯇꯩꯃ ꯍꯜꯂꯛꯑꯕꯣꯔꯦ ꯑꯣꯀꯦ ꯏꯇꯩꯃ ꯅꯥꯏꯇꯪ ꯈꯨꯜꯂꯣꯛ ꯄꯥꯎꯔꯛꯇꯅ ꯏꯁꯣꯔ ꯊꯧꯖꯥꯟꯗꯒꯤ ꯌꯧꯔꯛꯄ ꯑꯣꯏꯔꯣ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯍꯦꯞꯄꯤ ꯖꯔꯅꯤ ꯈꯨꯜꯂꯧ ꯄꯥꯎꯇꯅ ꯌꯧꯔꯛꯑꯣ ꯃꯥꯌꯣꯛꯅꯔꯁꯤ ꯑꯗꯣ ꯇꯨꯝꯕ ꯃꯤ ꯁꯤꯡꯅꯕ ꯁꯨꯝ ꯀꯣꯃꯦꯟ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯀꯣꯃꯦꯟ ꯏꯔꯛꯎ ꯆꯨꯝꯃꯤ ꯕ꯭ꯂꯨ ꯑꯂꯨ ꯑꯉꯧꯕ ꯍꯥꯏꯔꯒ ꯖꯥꯅꯤ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯄꯛꯇ꯭ꯔꯁꯨ ꯉꯁꯥꯏ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯍꯥꯏꯁꯤ ꯐꯖꯩꯗꯅꯀꯣ ꯌꯦꯡꯉꯨ ꯌꯦꯡꯉꯨꯕꯗ ꯐꯖꯕ ꯀꯣ ꯁꯥꯂꯤꯒ꯭ꯔꯥꯝ ꯑꯉꯧꯕꯒ ꯂꯩ ꯍꯥꯏꯌꯦꯕ ꯕ꯭ꯔꯤꯟꯗꯥꯕꯣꯟꯁꯤꯗ ꯑꯃꯨꯕꯁꯨ ꯂꯩꯕ ꯃꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ ꯑꯗꯨꯅ ꯑꯉꯧꯕ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯑꯃꯔꯣꯝꯗꯁꯨ ꯉꯧꯔꯤꯗꯅ ꯃꯗꯨꯒ ꯁꯨꯝ ꯐꯖꯅꯕ ꯍꯥꯏꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯑꯃ ꯄꯛꯁꯜꯂꯒ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯑꯥꯂꯨ ꯑꯉꯧꯕ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯑꯥꯂꯨ ꯍꯥꯏꯅ ꯔꯦꯕꯤꯇꯥ ꯕ꯭ꯂꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯉꯁꯤ ꯊꯣꯛꯈꯤꯕꯗꯤ ꯕꯦꯟꯙꯧ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯝ ꯍꯧꯔꯛꯑꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯅꯥꯝꯃꯒ ꯕꯨꯒꯥꯏ ꯇꯧꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯕ꯭ꯂꯨ ꯂꯩꯔꯤꯀꯣ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯀꯨꯀꯤꯒ ꯃꯩꯇꯩꯒꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯂꯤꯂꯥꯗ ꯄꯥꯟꯗꯝꯅꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯇꯥꯏꯀꯣ ꯃꯍꯥꯚꯥꯔꯠ ꯍꯥꯏꯁꯦ ꯕꯩꯁꯟ ꯄꯥꯟ ꯍꯥꯏꯕ ꯃꯨꯅꯤꯅ ꯂꯤꯔꯒ ꯄꯔꯤꯈꯤꯠ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯖꯟꯃꯦꯖꯌꯅ ꯇꯥꯔꯤꯕ ꯑꯗꯨꯅ ꯍꯩ ꯍꯟꯗꯨ ꯑꯗꯨꯅ
ꯁꯥ ꯉꯥꯗ ꯐꯖꯈ꯭ꯔꯕ ꯃꯤꯡꯗꯣ ꯄꯥꯝꯗꯕ ꯍꯣꯏ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯅꯕꯗꯨꯒ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯕ꯭ꯌꯥꯁ ꯗꯦꯕ ꯌꯦꯡꯉꯒ ꯕꯩꯁꯥꯏ ꯄꯥꯌꯣꯟ ꯃꯨꯅꯤꯅ ꯂꯤꯔꯒ ꯄꯔꯤꯈꯤꯠꯀꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯖꯟꯃꯖꯨ ꯑꯣꯏꯅ ꯇꯥꯕꯅꯦ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯍꯟꯗꯛ ꯕ꯭ꯌꯥꯁꯁꯦ ꯀꯅꯥꯅ ꯑꯣꯏꯔꯦ ꯍꯥꯏꯗ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔ ꯂꯥꯟꯁꯤꯒꯀꯣ ꯕ꯭ꯂꯨ ꯈꯪꯕ꯭ꯔꯥ ꯕ꯭ꯌꯥꯁꯗꯦꯕꯅ ꯀꯅꯥꯅꯣ ꯕꯩꯁꯟ ꯄꯥꯏꯔ ꯃꯨꯅꯤꯅ ꯀꯅꯥꯅꯣ ꯄꯔꯤꯈꯤ ꯃꯆꯥ ꯖꯟꯃꯖꯨꯅ ꯀꯅꯥꯅꯣ ꯕ꯭ꯂꯨ ꯅꯪ ꯈꯪꯉꯕ ꯈꯪꯉꯝꯈꯤꯔꯣꯏ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯈꯪꯉꯕ ꯁꯤ ꯃꯇꯥꯡꯁꯦ ꯕ꯭ꯌꯥꯁꯗꯦꯕꯅ ꯏꯕ ꯕꯩꯁꯟ ꯄꯥꯎꯟ ꯂꯤꯕ ꯄꯔꯀꯤꯡ ꯊꯣꯡ ꯃꯆꯥ ꯏꯕꯨꯡꯉꯣ ꯖꯟꯃꯖꯨ ꯑꯣꯏꯅ ꯇꯥꯕ ꯑꯣ ꯏꯃꯥꯏ ꯍꯦ ꯀ꯭ꯔꯤꯁꯅ ꯊꯥꯖ ꯀꯀꯥ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛ ꯆꯥꯔꯤ ꯊꯥꯖꯗꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯊꯥꯖ ꯌꯦꯜꯕꯤ ꯆꯪꯉꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯥꯖꯕꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯊꯥꯖ ꯊꯥꯖ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯀꯀꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯊꯧꯕꯤꯔꯝꯃꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯊꯕꯤꯔꯛꯎ ꯇꯥꯔꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯊꯥꯖꯕ ꯇꯥꯔꯣ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯒ ꯃꯩꯇꯩ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯍꯥꯚꯥꯔꯠꯇ ꯑꯣꯏꯅ ꯄꯥꯟꯗꯝꯅꯔꯦꯀꯣ ꯃꯍꯥꯚꯥꯔꯠꯀ ꯆꯞ ꯃꯥꯟꯅꯔꯕ꯭ꯔ ꯍꯥꯏꯅ ꯁꯥꯟꯅꯩ ꯂꯤꯂꯥꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯅꯩꯅꯦꯀꯣ ꯃꯍꯥꯚꯥꯔꯣꯠ ꯔꯥꯃꯥꯌꯟ ꯀꯥꯏꯅ ꯑꯗꯨ ꯍꯟꯗꯛ ꯃꯍꯥꯚꯥꯔꯠꯁꯦ ꯕ꯭ꯌꯥꯁꯗꯦꯕꯅ ꯂꯦꯡꯉꯒ ꯕꯩꯁꯟ ꯄꯥꯏꯅꯣꯃ ꯃꯨꯅꯤꯅ ꯂꯤꯔꯒ ꯄꯔꯤꯈꯤꯡꯊꯣ ꯃꯆꯥ ꯖꯟꯃꯖꯨ ꯃꯍꯥꯔꯥꯖ ꯇꯥꯔꯤꯕ ꯚꯥꯔꯠ ꯂꯥꯟ ꯚꯥꯔꯠꯀꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯦ ꯑꯩꯁꯤꯅ ꯑꯃꯗꯨꯅ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯁꯤꯅ ꯃꯍꯥꯚꯥꯔꯠꯇꯦ ꯃꯅꯤꯄꯨꯔꯒꯤꯁꯤꯅ ꯃꯍꯥꯀꯥꯜ ꯄꯔꯕ ꯍꯥꯏꯕ ꯂꯤꯂꯥꯅꯤ ꯃꯍꯥꯀꯥꯜ ꯄꯔꯕ ꯍꯧꯖꯤꯛ ꯀꯂꯤ ꯖꯨꯛꯅꯦꯕ ꯆꯪꯉꯤꯁꯦ ꯃꯍꯥꯀꯥꯜ ꯄꯔꯕꯅꯤ ꯆꯪꯉꯤꯁꯦ ꯑꯗꯨꯅ ꯕ꯭ꯌꯥꯁꯗꯦꯕꯁꯤꯅꯅꯦ ꯑꯩꯈꯣꯏ ꯚꯥꯔꯠꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯁꯥꯞꯅ ꯑꯣꯏꯔꯦꯕꯀꯣ ꯃꯥꯅ ꯁꯥꯟꯅꯕ ꯂꯤꯂꯥꯅꯤ ꯍꯧꯖꯤꯛ ꯚꯥꯔꯠꯇ ꯍꯧꯖꯤꯛ ꯃꯥ ꯄꯥꯜꯂꯤꯕꯅꯤꯀꯣ ꯚꯥꯔꯠꯀꯤ ꯁꯥꯁꯣꯟꯁꯦ ꯃꯥꯡꯉꯤꯅꯤ ꯑꯗꯨꯅ ꯕꯩꯁꯟ ꯄꯥꯏꯕ ꯃꯨꯅꯤꯁꯤꯅ ꯀꯅꯥ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯕ꯭ꯂꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯃꯤꯠ ꯁꯥꯍꯖꯤꯅ ꯑꯣꯏꯔꯦꯕ ꯃꯥꯅ ꯂꯤꯕ ꯃꯥꯅ ꯁꯨꯝ ꯂꯤꯕ ꯑꯗꯨꯅ ꯄꯔꯤꯈꯤꯠꯅ ꯂꯤꯕ ꯃꯥꯏ ꯋꯥꯔꯤꯁꯦ ꯕꯩꯁꯟ ꯄꯥꯏꯕ ꯃꯨꯅꯤꯁꯦ ꯑꯃꯤꯠ ꯁꯥꯍꯅ ꯑꯣꯏꯔꯦ ꯋꯥꯔꯤ ꯇꯥꯔꯤꯕ ꯅꯥꯝꯆꯨ ꯄꯤꯁꯅ ꯀꯅꯥ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯁꯤ ꯑꯦꯝ ꯑꯣꯖꯥ ꯕꯤꯔꯦꯟꯅ ꯑꯣꯏꯔꯦ ꯈꯪꯉꯕ ꯑꯗꯩꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯛ ꯀꯥꯞꯅꯔꯛꯄ ꯍꯦꯛ ꯃꯩ ꯊꯥꯅꯔꯛꯄ ꯍꯥꯅꯔꯛꯄ ꯊꯤꯅꯔꯛꯄꯁꯤꯅ ꯖꯤꯔꯣꯙꯣꯟꯒꯤ ꯄꯥꯟꯗꯝ ꯏꯆꯤꯜ ꯏꯅꯥꯎ ꯆꯥꯝꯃꯉꯥꯒꯤ ꯁꯨꯀꯨꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯆꯥꯝꯃꯃꯛꯁꯤꯒꯅꯦ ꯗꯨꯔꯙꯣꯟ ꯗꯨꯁꯥꯁꯣꯟ ꯁꯨꯀꯨꯅꯤ ꯐꯨꯀꯨꯅꯤ ꯈꯔ ꯌꯥꯎꯔꯦꯕ ꯃꯣꯏꯁꯤꯅ ꯀꯅꯥ ꯑꯣꯏꯔꯦꯗ ꯃꯥꯏ ꯃꯈꯥ ꯂꯩꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔ ꯂꯩꯔꯦꯕ ꯑꯁꯤꯗ ꯀꯧꯔꯛꯄ ꯃꯆꯤꯟ ꯃꯅꯥꯎ ꯆꯥꯝꯃꯅꯤ ꯇꯥꯕ꯭ꯔꯥ ꯕ꯭ꯂꯣ ꯑꯗꯨꯅ ꯕ꯭ꯌꯥꯁꯗꯦꯕꯅ ꯂꯦꯡꯕ ꯂꯤꯂꯥꯅꯤ
ꯕꯁꯟ ꯄꯥꯏꯃꯅ ꯂꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯉꯁꯥꯏꯒꯤ ꯄꯥꯔꯀꯤꯡꯗꯣ ꯆꯥꯏ ꯇꯥꯖꯕꯇꯅꯦꯕ ꯃꯥꯗꯤ ꯀꯩ ꯍꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯥꯕꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯦ ꯚꯥꯔꯠ ꯂꯤꯂꯥꯁꯦ ꯃꯅꯤꯄꯨꯔ ꯃꯍꯥꯀꯥꯜꯒꯤ ꯂꯤꯂꯥ ꯄꯔꯕꯁꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯇꯥꯔꯤꯕ ꯁꯤ ꯃꯔꯛꯁꯤꯒ ꯑꯃꯨꯛ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯇꯧꯁꯟꯗꯅ ꯆꯨꯀꯨ ꯃꯨꯀꯨ ꯇꯧꯔꯒ ꯃꯣꯏ ꯃꯁꯦꯟꯇ ꯑꯗꯨꯅꯦꯕ ꯑꯗꯨꯒꯅꯤ ꯃꯅꯤꯄꯨꯔ ꯂꯤꯂꯥ ꯇꯧ ꯁꯥꯟꯅꯩꯁꯦ ꯑꯗꯨꯅ ꯕꯤꯌꯥꯁꯗꯦꯕꯅꯦ ꯕꯩꯁꯟ ꯄꯥꯏꯌꯣꯅꯦ ꯄꯔꯀꯤꯡ ꯊꯣꯃꯆꯥ ꯖꯟꯃꯖꯣꯏꯅꯦ ꯃꯣꯏ ꯑꯍꯨꯝꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯃꯍꯥꯀꯥꯜ ꯄꯔꯕ ꯍꯥꯏꯁꯦ ꯀꯥꯜ ꯍꯥꯏꯁꯦ ꯑꯃꯝꯕꯒꯤ ꯃꯁꯛ ꯑꯀꯤꯕ ꯃꯁꯛꯅꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯇꯣꯏꯂꯥ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯅ ꯀꯥꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯁꯦ ꯍꯧꯖꯤꯛ ꯚꯥꯔꯠ ꯄꯥꯜꯂꯤꯁꯤꯗꯤ ꯑꯩꯈꯣꯏ ꯚꯥꯔꯠꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯒꯨꯔꯨꯗꯦꯕ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯗꯨꯝꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯁꯥꯕꯅꯦꯕꯀꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯁꯥꯕꯅ ꯕꯤꯌꯥꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯕꯩꯁꯟ ꯄꯥꯏꯃꯨꯅꯤꯅ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯖꯤꯅ ꯑꯣꯏꯔꯦ ꯄꯔꯈꯤ ꯃꯆꯥ ꯖꯟꯃꯖꯣꯏ ꯚꯛꯇꯁꯤꯅ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯒꯤ ꯋꯥ ꯇꯥꯔꯒ ꯊꯕꯛ ꯁꯨꯕꯅꯤꯅ ꯃꯌꯥꯝ ꯃꯣꯏꯁꯨ ꯇꯥꯗ ꯌꯥꯗꯕꯅꯤꯅ ꯃꯥꯁꯤꯅ ꯑꯩꯈꯣꯏ ꯁꯤ ꯑꯦꯝ ꯕꯤꯔꯦꯟꯅ ꯑꯣꯏꯔꯦꯕ ꯆꯥꯟꯅꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯅ ꯃꯥꯟꯅꯗ꯭ꯔꯒ ꯑꯃꯅ ꯍꯥꯏꯖꯟ ꯑꯃꯅ ꯍꯥꯏꯖꯟꯗ ꯒ꯭ꯌꯥꯟ ꯃꯝꯃꯕ ꯑꯗꯨꯒꯅꯦꯕ ꯂꯤꯂꯥ ꯁꯥꯟꯅꯩꯁꯦ ꯆꯞ ꯆꯥꯏ ꯍꯥꯏꯗꯣ ꯑꯩ ꯑꯗꯩꯗꯤ ꯁꯤꯒ ꯑꯃꯒ ꯂꯩꯔꯤ ꯁꯣꯛꯅꯔꯤꯕ ꯆꯥꯅꯔꯤꯕ ꯁꯤꯅꯔꯤꯁꯤꯡꯁꯦ ꯖꯥꯠ ꯃꯆꯥ ꯑꯃꯅꯦꯕ ꯑꯗꯨꯅꯦ ꯑꯃꯨꯃ ꯅꯣꯡ ꯂꯥꯛꯂꯒ ꯅꯣꯡ ꯍꯩꯊꯔꯒ ꯏꯁꯤꯡ ꯆꯥꯎꯍꯟꯕꯅꯤ ꯆꯨꯝꯃꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯨꯛꯀꯤ ꯇꯦꯔꯣꯔꯤꯁꯠꯀ ꯆꯪꯉꯤꯁꯦ ꯃꯣꯏꯁꯤꯅ ꯃꯐꯝ ꯃꯔꯥꯡ ꯅꯥꯏꯗꯕ ꯆꯥꯅꯤꯡꯕ ꯆꯥꯕ ꯊꯛꯅꯤꯡꯕ ꯊꯛꯄ ꯘꯥꯠ ꯄꯥꯠ ꯂꯩꯇꯕ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯇ꯭ꯔꯨ ꯀꯥꯏꯗꯣ ꯖꯥꯠ ꯃꯆꯥ ꯍꯥꯏꯁꯦ ꯊꯃꯣꯏ ꯌꯥꯝ ꯄꯤꯛꯑꯦꯕ ꯃꯣꯏꯁꯤꯅ ꯁꯨꯗ꯭ꯔꯨ ꯑꯣꯏꯔꯝꯃꯤ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯈꯦꯇ꯭ꯔꯤ ꯀꯥꯏꯁꯦ ꯄꯩꯁꯛ ꯈꯦꯇ꯭ꯔꯤ ꯀꯥꯏꯁꯦ ꯃꯨꯛ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯨꯅ ꯕ꯭ꯔꯥꯍꯟ ꯀꯁꯦ ꯈꯦꯇ꯭ꯔꯤꯅ ꯁꯥꯎꯔꯗꯤ ꯃꯣꯏꯁꯨ ꯀꯤꯔꯤꯅꯤ ꯑꯗꯨꯅ ꯈꯦꯇ꯭ꯔꯤꯒꯤ ꯃꯒꯨꯟ ꯑꯁꯤꯅꯤ ꯕ꯭ꯂꯣ ꯑꯩꯅꯁꯨ ꯄꯨꯡꯉꯥꯏꯗ ꯍꯩꯖꯤꯜꯂꯤꯃꯤꯗꯨꯕꯣ ꯋꯥꯔꯤꯅꯅꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯆꯠꯈ꯭ꯔꯕꯣ ꯔꯦꯕꯤꯇꯥ ꯑꯩꯈꯣꯏ ꯊꯥꯖ ꯆꯠꯈ꯭ꯔꯕꯣ ꯊꯥꯖ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯈꯨꯃꯝꯗ꯭ꯔꯦ ꯊꯥꯖ ꯀꯀꯥ ꯀꯩꯗꯧꯔꯤꯒꯦ ꯍꯪꯉꯝꯃꯤ ꯑꯩꯅ ꯆꯥꯛ ꯆꯥꯔꯤ ꯍꯥꯏ ꯊꯥꯖ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯆꯥꯛ ꯆꯥꯕ ꯍꯪꯉꯒ ꯈꯨꯝꯃꯝꯗ꯭ꯔꯦ ꯑꯩꯒꯤ ꯊꯥꯖ ꯉꯁꯥꯏꯒꯤ ꯕꯨꯂꯨꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯑꯒ ꯅꯣꯡ ꯏꯁꯤꯡ ꯆꯥꯎꯍꯟꯕꯅꯤ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯏꯁꯤꯅ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯆꯥꯎꯍꯟꯕꯁꯤꯅ ꯀꯅꯥꯅꯣ ꯈꯪꯉꯕ ꯕ꯭ꯂꯣ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯏꯁꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯕꯁꯦ ꯆꯥꯎꯍꯟꯕꯁꯤꯅ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯣꯡ ꯍꯩꯊꯔꯒ ꯏꯁꯤꯡ ꯆꯥꯎꯍꯟꯕꯅꯦꯕ ꯍꯩꯊꯗꯤ ꯆꯥꯎꯍꯟꯗꯦꯗꯅ ꯑꯗꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯕꯨꯂꯨꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯑꯒ ꯅꯣꯡ ꯍꯩꯊꯔꯒ ꯏꯁꯤꯡ ꯆꯥꯎꯍꯟꯕꯅꯦ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯏꯁꯦ ꯑꯃꯨꯕ ꯍꯥꯏꯁꯤꯗꯤ ꯗꯦꯟꯖꯔꯅꯦꯕ ꯑꯀꯤꯕ ꯃꯁꯛꯅꯦꯕ
ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯄꯥꯜꯂꯤꯁꯦ ꯁꯩꯇꯅꯦ ꯇꯤꯔꯇꯥꯅꯦ ꯗ꯭ꯋꯥꯄꯣꯅ ꯀꯂꯤꯅꯀꯣ ꯁꯩꯇ ꯍꯥꯏꯕ ꯖꯨꯒꯁꯤꯅꯅꯦ ꯑꯐꯕꯗ ꯇꯧꯕ ꯙꯔꯃꯗ ꯇꯧꯕ ꯀꯆꯦꯡꯁꯨ ꯋꯥ ꯉꯥꯡꯉꯤ ꯎꯁꯨ ꯋꯥ ꯉꯥꯡꯉꯤ ꯂꯣꯏ ꯑꯐꯕꯗ ꯙꯔꯃꯗ ꯇꯧꯕ ꯁꯩꯇ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯤꯅ ꯀꯥꯜ ꯑꯗꯨꯅ ꯅꯪꯁꯨ ꯌꯥꯝ ꯐꯖꯅ ꯏꯔꯛꯏꯕ ꯅꯪꯒꯤ ꯀꯣꯃꯦꯟꯁꯤꯒ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯂꯒ ꯅꯣꯡ ꯍꯩꯊꯔꯒ ꯅꯪ ꯋꯥꯍꯩꯁꯤ ꯀꯌꯥ ꯐꯖꯔꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯂꯥꯏꯚꯇ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯁ꯭ꯀꯥꯏ ꯑꯥꯎꯠ ꯕ꯭ꯂꯣꯛꯅ ꯏꯔꯛꯏꯕ ꯀꯣꯃꯦꯟꯁꯦ ꯑꯝꯇꯪ ꯃꯌꯥꯝ ꯄꯥꯕꯤꯌꯨ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯂꯒ ꯅꯣꯡ ꯍꯩꯊꯔꯒ ꯌꯦꯡꯉꯨꯀꯣ ꯀꯌꯥ ꯐꯖꯅꯀꯣ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯑꯒ ꯅꯣꯡ ꯍꯩꯊꯔꯒ ꯋꯥꯍꯩꯁꯤ ꯀꯌꯥ ꯐꯖꯔꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯅꯣꯡ ꯑꯃꯨꯕ ꯂꯥꯛꯑꯦ ꯅꯣꯡ ꯍꯩꯊꯔꯒ ꯀꯩ ꯍꯥꯏꯔꯤ ꯏꯁꯤꯡ ꯆꯥꯎꯍꯟꯕꯅꯦ ꯍꯥꯏꯌꯣ ꯏꯁꯤꯡ ꯆꯥꯎꯔꯦ ꯍꯥꯏꯗꯤ ꯃꯥꯏꯁꯦ ꯏꯁꯤꯡ ꯆꯥꯎꯍꯟꯕꯅꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩ ꯍꯥꯏꯔꯒꯦ ꯃꯥꯒꯤ ꯋꯥꯍꯩꯁꯤꯒ ꯑꯃꯨꯛ ꯐꯖꯕꯁꯦ ꯀꯩ ꯌꯥꯎꯔꯤ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯑꯒ ꯑꯃꯨꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯝ ꯗꯦꯟꯖꯔꯅꯦꯕꯀꯣ ꯑꯀꯤꯕ ꯃꯁꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯕꯁꯦ ꯀꯂꯤ ꯖꯨꯛꯅꯦꯕ ꯀꯂꯤ ꯍꯥꯏꯁꯤꯗꯤ ꯍꯤꯡꯁꯥꯗ ꯇꯧꯕ ꯑꯃꯒ ꯑꯃꯒ ꯐꯨꯅꯕ ꯆꯩꯅꯕ ꯍꯥꯠꯅꯕ ꯑꯐꯕꯇ ꯉꯥꯡꯅꯗꯕ ꯀꯥꯔꯟꯇ ꯉꯥꯡꯅꯕ ꯐꯠꯇꯕ ꯉꯥꯡꯗꯨꯅ ꯑꯆꯨꯝꯕ ꯁꯥꯕ ꯑꯗꯨꯅ ꯑꯃꯨꯕ ꯅꯣꯡꯁꯤꯅꯅꯦ ꯀꯥꯜ ꯍꯥꯏꯕ ꯂꯥꯏꯗꯨꯅꯦꯕꯀꯣ ꯀꯥꯜ ꯍꯥꯏꯕ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯍꯨꯝꯃꯛꯑꯒ ꯃꯁꯤꯒ ꯍꯩꯊꯔꯒ ꯏꯁꯤꯡ ꯆꯥꯎꯒꯗꯣꯏꯅꯦ ꯆꯥꯎꯍꯜꯂꯤꯁꯤꯅ ꯀꯅꯥ ꯆꯥꯎꯍꯜꯂꯤ ꯍꯥꯏꯕꯗ ꯅꯨꯡꯗꯥꯡꯅꯤꯅ ꯄꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯒꯨꯟꯗꯤ ꯂꯩꯕ ꯏꯁꯣꯔꯅꯤ ꯀꯣ ꯐꯠꯇꯕ ꯃꯤꯕꯨ ꯆꯩꯊꯠꯄ ꯑꯐꯕ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯁꯇꯔꯗꯦꯒꯤ ꯂꯥꯏꯗꯣ ꯃꯥꯅ ꯆꯥꯎꯍꯜꯂꯤ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯁꯇꯔꯗꯦꯒꯤ ꯂꯥꯏꯗꯣ ꯑꯗꯨꯅ ꯀꯥꯜ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯅ ꯁꯦꯠ ꯄꯨꯅ ꯅꯣꯡꯁꯦ ꯄꯨ ꯂꯥꯛꯄꯅꯦꯕ ꯄꯨ ꯂꯥꯛꯄꯁꯤꯒ ꯍꯩꯊꯔꯒꯦ ꯍꯥꯏꯅ ꯃꯥꯅ ꯄꯥꯁꯟ ꯃꯇꯨꯝ ꯇꯥꯃ ꯄꯨꯔꯛꯄ ꯃꯁꯤꯒ ꯁꯔꯀꯥꯔꯗꯤ ꯂꯥꯏꯁꯤꯅꯅꯦ ꯈꯥꯡ ꯉꯝꯗꯅ ꯋꯥꯍꯜꯂꯒꯦꯅ ꯃꯣꯏꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯒꯦ ꯅꯠꯇ꯭ꯔ ꯅꯪ ꯃꯥꯅ ꯍꯦꯛꯇ ꯃꯥꯒꯤ ꯃꯟꯇ꯭ꯔꯒꯤ ꯒꯨꯟ ꯑꯁꯤꯅ ꯁꯛꯇꯤꯁꯦ ꯍꯦꯛꯇ ꯊꯨꯒꯥꯏꯔꯒ ꯑꯔ ꯍꯦꯛꯇ ꯆꯥꯎꯍꯟꯕꯅꯦꯕ ꯕꯁꯃꯥ ꯍꯦꯛꯇ ꯑꯣꯜꯍꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯅ ꯀꯗꯥꯏꯗ ꯇꯧꯔꯔꯦ ꯀꯗꯥꯏꯗ ꯃꯥꯡꯍꯜꯂꯦ ꯃꯅꯤꯄꯨꯔꯗ ꯕꯨꯂꯨ ꯇꯥꯕ꯭ꯔꯥ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒ ꯍꯩꯊꯗꯅ ꯇꯥꯎꯊꯔꯤ ꯃꯌꯥꯝ ꯂꯝꯕꯤ ꯊꯣꯡ ꯃꯣꯏꯗꯅꯦꯕ ꯃꯣꯏꯗꯩ ꯈꯔ ꯈꯔ ꯆꯦꯟꯊꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯔ ꯆꯥꯎꯕ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯌꯥꯝ ꯊꯨꯗꯨꯅ ꯋꯥꯈꯤꯗ꯭ꯔꯦ ꯅꯣꯡꯁꯤ ꯇꯧꯔꯦ ꯂꯦꯟ ꯇꯥꯔꯦ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯈꯟꯕꯗ ꯒ꯭ꯌꯥꯟ ꯂꯥꯝ ꯐꯪꯗ꯭ꯔꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯏꯁꯀꯥꯔꯠꯀꯤ ꯀꯣꯃꯦꯟ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯋꯥꯍꯩ ꯌꯥꯝ ꯐꯖꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯕ꯭ꯂꯨꯒꯤ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯍꯩꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯑꯒ ꯅꯣꯡ ꯍꯩꯊꯔꯔꯦ ꯍꯥꯏꯗ꯭ꯔꯤ ꯃꯥꯏ ꯆꯥꯎꯔꯔꯦ ꯍꯥꯏꯗꯦ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯑꯒ ꯅꯣꯡ ꯍꯩꯊꯔꯒ ꯀꯌꯥ ꯐꯖꯕ ꯋꯥꯍꯩꯅꯤꯀꯣ ꯑꯃꯨꯕ ꯅꯣꯡꯁꯤꯗ ꯂꯥꯛꯑꯒ ꯅꯣꯡ ꯍꯩꯊꯔꯒ ꯑꯗꯨꯝ ꯏꯁꯤꯡ ꯆꯥꯎꯍꯟꯕꯅꯦ ꯍꯥꯏ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯉꯥꯡꯕꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯗꯨꯝ ꯌꯥꯝ ꯋꯥꯔꯧꯅꯔꯣꯏꯁꯤ ꯑꯗꯨꯝ ꯋꯥꯔꯤꯅꯦ ꯁꯨꯝ ꯁꯣꯟꯅꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯅꯦꯠꯁꯤ ꯆꯥꯃꯟꯗꯗ ꯎꯪꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯂꯩꯔꯤꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯕ꯭ꯂꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯈꯜꯂꯒ ꯏꯖꯈꯤꯕꯅꯦ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯕꯤꯇꯥꯁꯨ ꯆꯦꯟꯈ꯭ꯔꯦ ꯀꯔꯤꯝ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯗꯨꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯣ ꯑꯩꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯜꯂꯛꯏꯕ ꯄꯥꯎꯈꯨꯝꯁꯦ ꯐꯖꯗ꯭ꯔꯦ ꯑꯃꯨꯛ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯛ ꯈꯜꯂꯒ ꯏꯖꯈꯤꯕꯅꯦ ꯑꯗꯨꯃꯛ ꯈꯜꯂꯒ ꯏꯖꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯒ ꯆꯥꯟꯅꯔꯦꯕ ꯑꯗꯨꯏꯗꯤ ꯑꯗꯨꯃꯛ ꯈꯜꯂꯒ ꯏꯔꯛꯈꯤꯕꯅꯤ ꯏꯖꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯕ꯭ꯂꯨ ꯏꯁꯀꯥꯔꯠꯁꯦ ꯕ꯭ꯂꯨ ꯏꯁꯀꯥꯔꯠ ꯑꯥꯎꯠꯕ꯭ꯔꯣꯛꯁꯦ ꯀꯔꯤ ꯃꯤꯡꯊꯣꯜ ꯄꯤꯅꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯇꯥꯔꯝꯕ ꯇꯥꯔꯒꯗꯤ ꯑꯝꯇꯪꯒ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯥꯅ ꯏꯔꯛꯏꯕ ꯑꯃꯨꯕ ꯅꯣꯡ ꯂꯥꯛꯑꯒ ꯅꯣꯡ ꯍꯩꯊꯔꯒ ꯏꯁꯤꯡ ꯆꯥꯎꯍꯟꯖꯕꯅꯤ ꯆꯥꯎꯍꯟꯈꯤꯕꯅꯤ ꯆꯥꯎꯍꯟꯕꯅꯤ ꯍꯥꯏꯕꯁꯤꯒ
ꯃꯥ ꯅꯣꯛꯑꯝꯃꯤ ꯑꯗꯨ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯗꯨꯃꯛ ꯈꯜꯂꯒ ꯏꯖꯈꯤꯕꯅꯤ ꯍꯥꯏꯌꯦ ꯃꯥꯏ ꯀꯣꯃꯦꯟꯁꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕ꯭ꯂꯨ ꯏꯁꯀꯥꯏ ꯑꯥꯔꯠ ꯕ꯭ꯂꯣꯛꯁꯦ ꯃꯥꯅ ꯀꯔꯤ ꯃꯤꯡꯊꯣꯜ ꯄꯤꯔꯒꯗꯤ ꯃꯌꯥꯝ ꯄꯛꯆꯅꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯕꯥꯏ ꯑꯣꯏꯔꯝꯗꯗꯅ ꯑꯁꯨꯝ ꯅꯦꯠ ꯌꯥꯔꯒ ꯁꯨꯅꯒꯦ ꯍꯥꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯈꯨꯝꯕꯤꯔꯛꯎ ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯂꯩꯔꯤꯕꯣ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯂꯩꯔꯤꯕꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯅꯟꯗꯤ ꯌꯥꯎꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒꯁꯦ ꯍꯛꯆꯥꯡ ꯀꯩꯝꯇ ꯏꯟꯇꯔꯦꯁꯀ ꯐꯥꯎꯗꯦ ꯑꯩ ꯕꯦꯟꯙꯧꯗꯣ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯂꯩꯔꯤꯕꯣ ꯁꯤꯗ ꯑꯩꯈꯣꯏ ꯕꯦꯟꯊꯧ ꯂꯩꯇꯕꯅꯤꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯁꯨꯝ ꯂꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯀꯣ ꯅꯨꯡꯉꯥꯏꯔꯒꯁꯨꯅꯦ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯂꯩꯔꯒꯅꯁꯦ ꯌꯥꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯕꯨꯂꯨꯁꯨ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤꯝ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯕꯨꯂꯨꯁꯨ ꯆꯠꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣ ꯉꯁꯤꯁꯦ ꯕꯦꯟꯊꯧ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯊꯣꯛꯈꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯕ꯭ꯂꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯕ꯭ꯂꯨꯁꯨ ꯆꯠꯈ꯭ꯔꯦ ꯕ꯭ꯂꯨ ꯇꯨꯝꯈ꯭ꯔꯕꯣ
오케이. 오늘 포타로 블루수. Sinau loin chakre, sinau kanam le amdre, kanam da lakre, sagai ni sinan ngai ta bani na ko. Mayam sim chana khare mayam sinau, lakpiram bai sinau mayam bu thagat chari, mayam thagat to gate tangon. Phana kuina ngai jaba. Hoye ni sinan ja dan to gani. Okay blue potharo. Ai su matam jero ka to re 11 kung tram se tare 11 tare ko potharo blue. Net ngai te. Komentu reply tawbiramo. Adudi nang leiri ko, nang leirabanina nang comment sibu ai hanbiramage ko sanana haido amuba nong laklaga nong haitharaga sing chahonbani ani subadana adumak khallaga ijakhibani hai wai si jamna phajakraba ko migidi khangde aigidi jamna phajakraba jamna chanakraba tabadan comment se nungaiba magi join si jam chanaba haitare magi ireba word wahi si adumak khallaga ijabane kya phajam adumak khallaga ijabane I bai si mayam khuna ibane ko I bai se kalam gi mateng ni kalam mai se magun jam chawi kalam machin jam thoi kalam nani world prom maintain taw singse aduna aigi ngasigi mangol natagi lb sida ko ngasi natrabasu hayeng to hangsing to machen kana gumbana aigi live sibu video sibu kana gumna thengnaru na yengbirima taragadi wars wana aigi video se matek yengbiraga wahi tabiu ado ai hainaga comment back tawjabana chati ko ai chana baduni thim haijari se akhoi lai laisu haiba kanu musunati ko samaj kan nimana ba hayan sum chachaba leijaba thawang tawjabani aduna ngasagi blues kan haise adumak khallaga ijakhibani ngasagi ko wari haba wari se word mai habasi hek taba thangmoida nusi phawba mawa tawde thuk lawba wa madugadi ta khanguduna makui ni ki tayang pani gi gyan tunpham orba
ꯀꯣꯛ ꯕ꯭ꯔꯦꯟ ꯁꯤ ꯌꯥꯝ ꯃꯔꯨꯅꯦꯕ ꯕ꯭ꯔꯦꯟ ꯐꯠꯇꯅ ꯁꯤ ꯇꯧ ꯌꯥꯄꯣꯟꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯁꯤꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯇꯥꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯦꯁꯀꯤꯗꯃꯛꯇ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯑꯋꯥ ꯀꯌꯥ ꯍꯨꯟꯗꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯏꯕꯤꯗꯅ ꯃꯩꯇꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯀꯌꯥ ꯄꯨꯊꯣꯛꯗꯅ ꯇꯧꯕꯤꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯐꯤꯗꯝ ꯔꯩꯇꯥꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯁꯣꯟꯅꯔꯤ ꯕꯦꯅꯒꯥꯅꯤ ꯘꯥꯠ ꯂꯥꯝꯕꯒ ꯍꯧꯖꯝ ꯒꯧꯔꯣ ꯀꯥꯏꯅ ꯏꯁꯦ ꯃꯣꯏꯁꯤ ꯀꯩꯁꯨ ꯀꯩꯅꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯠꯇꯦ ꯃꯟꯇ꯭ꯔꯤ ꯅꯠꯇꯦꯕ ꯀꯣ ꯁꯤꯒꯨꯝꯕ ꯑꯐꯥꯎꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣ ꯏꯁꯀꯥꯏ ꯑꯥꯔꯠ ꯕ꯭ꯂꯣꯛꯁꯦ ꯃꯍꯥꯛꯀꯤ ꯉꯁꯤꯒꯤ ꯋꯥꯍꯩꯁꯤ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯦ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯃꯊꯛꯇ ꯃꯥꯅ ꯏꯔꯛꯄ ꯀꯣꯃꯦꯟꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯕꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯃꯛ ꯈꯜꯂꯒ ꯏꯖꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯗ ꯊꯣꯛꯂꯛꯏꯕ ꯀꯣꯛꯇꯒꯤ ꯊꯣꯛꯂꯛꯏꯕ ꯋꯥꯈꯜ ꯋꯥꯔꯗ ꯃꯌꯦꯛ ꯑꯁꯤꯕꯨ ꯆꯥꯟꯅꯔꯦ ꯆꯨꯅꯔꯦ ꯐꯖꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯀꯣꯃꯦꯟ ꯑꯁꯤꯒ ꯕ꯭ꯂꯨ ꯏꯁꯀꯥꯏꯅ ꯕ꯭ꯂꯣꯛ ꯀꯣꯂꯝꯅ ꯏꯔꯛꯏꯕꯁꯦ ꯑꯁꯤꯕꯨ ꯑꯩꯗꯤ ꯀꯕꯤ ꯑꯃꯅꯤ ꯍꯥꯏ ꯀꯕꯤ ꯑꯃ ꯊꯣꯟꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯃꯉꯣꯟ ꯍꯥꯏꯗꯤ ꯃꯍꯥꯛꯁꯦ ꯊꯣꯟꯕ ꯅꯠꯇꯦꯀꯣ ꯇꯥꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯈꯜꯁꯤ ꯀꯣꯛꯁꯤ ꯕ꯭ꯔꯦꯟꯗꯒꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟꯗꯒꯤ ꯄꯨꯂꯞ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏ ꯆꯦ ꯆꯥꯡ ꯁꯝꯃꯤꯠ ꯇꯧꯕꯒ ꯍꯥꯏꯗ꯭ꯔꯅꯦ ꯃꯗꯨ ꯄ꯭ꯔꯨꯞ ꯑꯣꯏꯔꯒ ꯁꯤꯒꯅꯦꯆꯔ ꯇꯧꯕꯁꯦ ꯃꯁꯤ ꯁꯤꯒꯅꯦꯆꯔ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯐꯖꯅ ꯋꯥꯍꯩꯁꯦ ꯐꯖꯈ꯭ꯔ ꯃꯥꯅ ꯏꯕ ꯋꯥꯍꯩꯁꯤꯡꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯩ ꯑꯗꯨꯅ ꯑꯈꯪꯕ ꯑꯍꯩꯕ ꯒ꯭ꯌꯥꯟ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯕ ꯀꯂꯝ ꯊꯧꯕ ꯃꯤꯕꯨ ꯀꯕꯤ ꯍꯥꯏꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯅ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯏꯁꯀꯥꯏ ꯑꯥꯔꯠ ꯕ꯭ꯂꯣꯛꯄꯨ ꯑꯗꯨ ꯃꯇꯨꯡ ꯇꯤꯀꯦꯠꯇꯨ ꯀꯟꯐꯥꯔꯝ ꯇꯥꯕ꯭ꯔꯣ ꯏꯊꯟꯇ꯭ꯔꯣ ꯆꯠꯇꯣꯏꯗꯣ ꯀꯅꯥ ꯀꯅꯥꯗꯤ ꯌꯥꯎꯖꯒꯦ ꯑꯣ ꯃꯗꯨ ꯁꯤꯠꯄꯨꯗꯤ ꯀꯟꯐꯥꯔꯝ ꯇꯥꯔꯦ ꯀꯩꯗ ꯃꯇꯝꯗꯣ ꯂꯩꯔꯤ ꯀꯧꯕꯅꯤꯅꯀꯣ ꯗꯦꯠ 13ꯒꯤꯅꯤꯅ ꯀꯟꯐꯥꯔꯝ ꯇꯥꯔꯛꯑꯦ ꯑꯩꯒ ꯑꯩꯈꯣꯏ ꯃꯥꯒ ꯆꯠꯀꯅꯤ ꯂꯣꯛꯈꯤꯅꯧꯕꯗ ꯑꯩꯈꯣꯏ ꯃꯥꯝꯆꯧꯕꯤ ꯁꯣꯅꯥꯠꯇꯣ ꯑꯗꯨ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯣ ꯌꯥꯝꯅ ꯃꯤꯠꯌꯦꯡꯗꯤ ꯇꯥꯍꯜꯂꯦ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯂꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯟꯙꯧ ꯂꯝꯕꯤ ꯌꯥꯎꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯂꯝꯕꯤꯁꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯆꯟ ꯔꯦꯕꯤꯇꯥ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤꯀꯣ ꯀꯀꯥ ꯆꯠꯂꯦꯒꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯀꯀꯥ ꯕꯥꯏ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯣꯊꯥꯖꯔꯦ ꯀꯀꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯝ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯨ ꯑꯩ ꯀꯩꯁꯨ ꯋꯥꯔꯧ ꯂꯩꯇꯦ ꯀꯣ ꯑꯗꯨꯒ ꯑꯩ ꯑꯦꯜꯕꯤꯗ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯒ ꯍꯥꯏꯔꯒ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯕ ꯂꯥꯏꯛ ꯇꯧꯕꯤꯕ ꯃꯌꯥꯝꯒꯤ ꯂꯝꯕꯤ ꯂꯝꯁꯥꯡ ꯐꯪꯉꯝꯕ ꯁꯨ ꯍꯦꯟꯗꯣꯛꯇꯔꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯇꯥꯝꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯃꯁꯨ ꯕꯦꯟꯙꯧ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯣꯏ ꯑꯇꯩꯁꯨ ꯂꯣꯏ ꯇꯜꯂꯕ ꯑꯃ ꯀꯩꯅꯣ ꯀꯣ ꯑꯗꯨꯅ ꯍꯥꯏꯔꯝꯗꯅ ꯁꯨꯝ ꯊꯣꯛꯈꯤꯕꯁꯨ ꯑꯩ ꯀꯩꯝ ꯀꯥꯏꯗꯦ ꯅꯨꯡꯉꯥꯏꯖꯩ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯊꯕꯛꯀꯤꯗꯃꯛꯇ ꯊꯣꯛꯄꯤꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯌꯦꯡꯒꯤꯁꯨ ꯑꯁꯨꯝ ꯃꯇꯝꯃꯛꯇꯗ ꯂꯥꯛꯄꯤꯒꯦ ꯍꯥꯏꯒ ꯑꯩꯈꯣꯏ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯤꯒ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕ ꯉꯝꯍꯟꯅꯖꯒꯤ
당근 뚱닝해. 당근 미호비로 굿나잇. 굿나잇 굿나잇. ꯄꯨꯡ 8기도 ꯅꯠꯇ꯭ꯔꯣ ꯇ꯭ꯔꯦꯟꯗꯣ ꯄꯨꯡ 8기도 ꯀꯌꯥ ꯅꯨꯡꯗꯥꯡꯒꯤꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯝꯂꯥꯁꯦ ꯆꯠꯄꯩꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯍꯥꯏꯅꯀꯣ ꯑꯩ ꯑꯌꯨꯛ ꯄꯨꯡ 8기도 ꯀꯌꯥ ꯄꯨꯡ 8기ꯁꯤꯅ ꯍꯣꯏ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯑꯥꯗ ꯄꯨꯡ 8 ꯇꯔꯥ ꯑꯗꯥꯏ ꯊꯨꯡꯉꯦ ꯑꯣꯀꯦ ꯕ꯭ꯂꯨ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯇ꯭ꯔꯒ ꯍꯌꯦꯡ ꯁꯟꯗꯦ ꯑꯃꯨꯛ ꯎꯅꯁꯤ ꯑꯩꯒꯤ ꯃꯉꯣꯟꯗꯒꯤ 9:30 ꯀꯣ ꯇꯥꯃꯛꯇꯗ ꯑꯩꯈꯣꯏ ꯎꯅꯁꯤꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯤ ꯍꯣꯏ 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 ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯁꯨ ꯁꯨꯝ ꯑꯣꯏꯖꯔꯒꯦ ꯕ꯭ꯂꯨ ꯇꯨꯝꯅꯤꯡꯉꯝꯅ ꯄꯣꯊꯥꯔꯁꯤꯀꯣ ꯃꯇꯝꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ 11 ꯍꯦꯜꯂꯕꯅꯤꯅ ꯃꯌꯥꯝꯁꯤꯅ ꯕ꯭ꯂꯨ ꯑꯩꯅ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯦ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯂꯨ ꯒꯨꯗ ꯅꯥꯏꯠ ꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯌꯥꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯕꯦꯟꯊꯧ ꯅꯟꯗꯤ ꯕ꯭ꯂꯣꯛꯇꯣ ꯀꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯍꯧꯔꯦꯅ ꯇꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯅꯥꯗꯕ ꯑꯣꯏꯁꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯕꯦꯟꯙꯧ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯅ ꯕꯦꯟꯙꯧ ꯅ ꯍꯌꯦꯡ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯅꯁꯨꯒꯤ ꯂꯥꯏꯚꯀꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯌꯨ ꯀꯣ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯐꯕ ꯑꯣꯏꯔꯣ ꯑꯗꯨꯒ ꯕꯦꯟꯙꯧ ꯅꯥ ꯌꯦꯛꯇꯕ ꯍꯤꯗꯥꯛ ꯆꯥꯔꯣ ꯍꯌꯦꯡ ꯅꯥ ꯌꯦꯛꯇꯅ ꯍꯌꯦꯡꯁꯤ ꯎꯅꯁꯤ ꯕꯦꯟꯙꯧ ꯀꯣ ꯑꯩꯈꯣꯏ ꯕꯦꯟꯊꯧ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯄꯤꯌꯨ ꯕꯦꯟꯊꯧ ꯀꯌꯥ ꯋꯥꯠꯂꯤꯒꯦ ꯂꯣꯏꯒꯗꯕ ꯋꯥꯠꯄꯕꯨꯗꯤ ꯐꯌꯥꯝ ꯋꯥꯠꯂꯤꯕꯣ ꯑꯣꯀꯦ ꯕ꯭ꯂꯨꯁ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯕꯤꯔꯣ ꯅꯨꯡꯉꯥꯏꯅ ꯉꯁꯥꯏꯒꯤ ꯑꯂꯨ ꯑꯉꯧꯕ ꯆꯥꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯅꯤ ꯉꯁꯤꯗꯤ ꯋꯦꯗꯔꯁꯨ ꯐꯕꯅꯤꯅꯀꯣ ꯄꯣꯊꯥꯔꯣ ꯎꯏꯒꯅꯨꯀꯣ ꯏꯆꯥ ꯑꯃꯇꯪ ꯄꯥꯏꯁꯤ ꯋꯥꯎ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯆꯥ ꯄꯤꯕꯤꯔꯛꯏ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯎꯏꯒꯅꯨꯀꯣ ꯑꯣꯖꯥ ꯆꯥ ꯀꯞ ꯑꯃꯇꯪ ꯄꯥꯏꯁꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯕ꯭ꯂꯨꯅ ꯍꯤ ꯍꯤ ꯍꯥꯏꯅ ꯇꯧꯔꯦ ꯕ꯭ꯂꯨ ꯄꯣꯊꯥꯔꯣ ꯑꯩ ꯕ꯭ꯂꯨ ꯇꯨꯝꯅꯤꯡꯉꯝꯃꯅꯤ ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯇꯨꯝꯅꯤꯡꯉꯝꯃꯅꯤ ꯑꯩ ꯈꯪꯉꯤ ꯕ꯭ꯂꯨ ꯄꯣꯊꯥꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯆꯥ ꯄꯤꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯁꯨ ꯄꯣꯊꯥꯕꯤꯔꯣ ꯏꯇꯩꯃꯒꯤ ꯆꯥꯗꯣ ꯇꯔꯥꯃ ꯑꯣꯛꯆꯔꯦ ꯂꯥꯜ ꯆꯥꯔ ꯆꯤꯅꯤ ꯀꯔꯤ ꯆꯥꯅꯣ ꯑꯗꯨꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯏꯇꯩꯃꯒꯤ ꯆꯥꯁꯦ ꯈꯨꯍꯥꯎ ꯑꯃ ꯆꯥꯗꯦ ꯎꯏꯒꯅꯨꯀꯣ ꯑꯣꯖꯥ ꯑꯃꯇꯪ ꯄꯥꯏꯁꯤ ꯏꯇꯩꯃ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯁꯥꯕꯨꯡ ꯁꯥꯕꯨꯡꯅ ꯆꯥꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯕꯦꯟꯊꯧ ꯌꯥꯎꯗꯕꯗ ꯑꯩ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯁꯦ ꯑꯩ ꯕꯦꯟꯊꯧ ꯌꯥꯎꯔꯒ ꯑꯩ ꯉꯁꯤ ꯃꯤ ꯂꯥꯛꯄꯤꯕ ꯂꯥꯛꯄꯤꯗꯕꯀꯣ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯕ ꯅꯠꯇꯕꯀꯣ ꯊꯥꯅꯗꯕ ꯅꯠꯇꯕ ꯑꯗꯩ ꯕꯦꯟꯙꯧ ꯂꯥꯛꯈꯤꯗꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯃꯆꯨꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯆꯨꯗ ꯏꯊꯤꯜ ꯄꯤꯕꯁꯦ ꯑꯩ ꯕꯦꯟꯙꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯕꯦꯟꯙꯧꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧꯒ ꯊꯥꯡꯅꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ
니 ꯇꯥꯡꯒꯣꯜ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯡꯒꯣꯜꯗꯒꯤ ꯇꯥꯅꯤꯡꯕ ꯍꯦ ꯔꯥꯁꯦꯁꯣꯔꯤ ꯍꯥꯏꯕ ꯔꯥꯛ ꯃꯌꯦꯛꯇꯣ ꯋꯥꯎ ꯇꯨꯅꯤꯡꯕ ꯃꯥꯜꯂꯦ ꯔꯣꯃꯤꯇꯥ ꯂꯩꯃꯅ ꯊꯦꯡ ꯀ꯭ꯌꯨ ꯋꯦꯜꯀꯝ ꯔꯣꯃꯤꯇꯥ ꯂꯩꯃꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯔꯣꯃꯤꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯒꯦ ꯉꯁꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯔꯣꯃꯤꯇꯥꯕꯨ ꯊꯥꯒꯠꯆꯔꯤ ꯔꯣꯃꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯀꯣ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯔꯣꯃꯤꯇꯥꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯕꯦꯟꯙꯧ ꯀꯣ ꯕꯦꯟꯙꯧꯗꯣ ꯑꯩ ꯕꯦꯟꯙꯧꯗꯣ ꯉꯁꯤ ꯕꯥꯏ ꯑꯣꯏꯈ꯭ꯔꯦ ꯃꯥ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦꯀꯣ ꯃꯁꯥ ꯑꯔꯨꯝ ꯍꯧꯔꯦꯅ ꯔꯣꯃꯤꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯕꯨ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯏꯁꯀꯥꯔꯠꯅ ꯍꯥꯏꯔꯦ ꯃꯥꯁꯨ ꯇꯨꯝꯅꯤꯡꯕ ꯐꯔꯕ ꯀꯔꯤꯅꯣ ꯑꯃꯇꯪ ꯇꯥꯡꯒꯣꯟꯗꯒꯤ ꯇꯥꯅꯤꯡꯕ ꯍꯦ ꯔꯥꯙꯦ ꯍꯦ ꯔꯥꯁꯦꯁꯣꯔꯤ ꯍꯥꯏꯕ ꯔꯥꯛ ꯃꯌꯦꯛꯇꯣ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯕꯨ ꯂꯣꯛꯁꯤꯅ ꯈꯅꯥꯎꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝꯗꯤ ꯊꯦꯡꯉꯦ ꯔꯣꯃꯤꯇꯥ ꯑꯝꯇꯪ ꯈꯨꯝꯕꯤꯔꯧ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯗꯗꯥ ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯆꯥꯔꯦ ꯋꯥꯎ ꯉꯁꯤ ꯔꯣꯃꯤꯇꯥꯅ ꯉꯥ ꯆꯥꯕ ꯗꯗꯥꯅ ꯃꯌꯥꯡ ꯇꯨꯌꯥꯡ ꯊꯣꯡꯕ ꯆꯥꯕ ꯀꯣ ꯑꯩꯈꯣꯏ ꯔꯣꯃꯤꯇꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯔꯥꯁꯦꯁꯣꯔꯤ ಶ್ರೀ ಗೋವಿಂದ ನಾನಾಯೋಗ್ಯತೆ ರಾಶೇಶ್ವರಿ ꯂꯣꯛꯁꯤꯅ ꯈꯅꯥꯎꯁꯨ ꯅꯨꯡꯉꯥꯏꯇꯕ ꯔꯣꯅ ꯊꯝꯕꯥꯜ ꯋꯥꯎ ꯑꯩ ꯏꯆꯟ ꯔꯣꯃꯤꯇꯥꯅ ꯍꯥꯏꯔꯦ ꯗꯗꯥ 29 ꯁꯨꯖꯔꯦ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯔꯣꯃꯤꯇꯥ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤꯕꯒꯦ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯣꯕ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯗꯗꯥꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯆꯟ ꯔꯣꯃꯤꯇꯥ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯀꯣ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯗꯒꯤ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯗꯗꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯔꯣꯃꯤꯇꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯑꯁꯨꯛ ꯋꯥꯔꯕ ꯑꯁꯨꯛ ꯃꯅꯤꯄꯨꯔꯒꯤ ꯂꯝꯐꯝ ꯑꯁꯤꯗ ꯋꯥꯔꯕ ꯃꯇꯝꯁꯤꯒ ꯇꯨꯝꯕ ꯆꯥꯐꯝ ꯈꯪꯗꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯆꯟ ꯔꯣꯃꯤꯇꯥꯅ ꯗꯗꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯏꯆꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯗꯗꯥꯅ ꯃꯇꯝ ꯂꯩꯕꯗ ꯀꯥꯎꯕꯁꯨ ꯉꯝꯃꯣꯏ ꯏꯆꯟꯕꯨ ꯀꯣ ꯂꯨꯍꯣꯡꯕ ꯀꯣꯏꯕꯗ ꯆꯠꯄꯗꯣ ꯃꯅꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯝꯗꯥꯏꯗ ꯇꯥꯕ ꯅꯥꯝ ꯃꯇꯦꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯏꯇꯦꯃ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯂꯦ ꯅꯣꯡ ꯆꯨꯔꯛꯂꯦ ꯑꯁꯤ ꯍꯧꯔꯛꯂꯦ ꯔꯥꯁꯦꯁꯣꯔꯤ ಶ್ರೀ ಗೋವಿಂದ ಸುರಂ ಥಂಬಾನಿ
로빈 싱어나 하래 아이 타우드레 타우드레 마땀 레이바 몸나막다高恨비노 쪼로는 탐한 라시 소리 시공 민도 로빈아바 아이디 따우드레 아묵 샤우 로빈 아이기 콘젤레시 누가이테 노 그노 거 kay haitare khanau se lok thungdana isei sakpa jati robina oja se kai lamgi no robin ai kasar gini akhoi robin inauna kai lamgi oibano matam leiba umna makta kau hân mino 쪼롱 탐발도 라시 소리 시구인노 와우 বুলু হরে ভালো ভালো রাধে রাধে হরে কৃষ্ণ আসিনি মিয়বকি পুনসিদা হিঙে মখೈ पोपदा सिबदा चंद्रब जाद्रबा ईश्वर की नामनी अदर ईश्वर नामबु नहा ओगरा अहल ओगरा ईश्वर नामबु पामजब मिदी मतम पुमदा ईश्वरना कृपा पिगनी ओजा से कई लमबिनो ओ आई कक्चिंगदा गिनी ओजा आइसु इसै पामजये वाव थैंक यू आई रोबिन इनाव हाइतारे kanan halibo oja ko robin naw haitare ko robin bu haningai leitana aigi mingdi chandam mongol singha seisak kawe aigi channel sigi mingna mongol na taina lejabani adubu inaw robina asuk matam manipur imalai pak waraba nangaba matam awabana pontha oraba mikap mira khona thallaba imalai pak manipur dagi thiengaba ahing matam sida nusibiduna nayamba gi channel da changbirapagi tamakta ai robin bu haningai tan thagachari matam bebida inawbisu isona thagambu oisunu rumetan dada aina sum ujabada kasada luhongbada isai sakpase nipana sakpa oina ujai nupina di sakna dabla good ai romita bu haningai ten thagachari aina ngasai romita da hangjekipani ai romita 29 years sure dadana chan romita bu kai thabak tauri lairik tamibra jumda sumle ibra hangjabani ado asini romita natta sankirtan isai asi ko aikhoina sankirtan dadi nupina changbase janate ko kasalam dadi tongnamte ko habi sankirtan haibasidi ni patan tawre hariba sankirtan asida aigi chan romita tai ko manipur dadi soradha karmada mandida bhot puja tawde kasalam dadi thaina dagi oja guru singa tawnarami luhong muda sugo bhot jauri hariba bhot asi ko puri chafu nata kongi chafu thambani niyongdi leipagi chafu da tawgadabni urang bai mari chungani hida piting kupani hariba bhot asida brahmona gasina panchate bota lai koro family ko bor kenani gi jaipa mangal gi tamakta ne haitana aduna sankirtan da nupine sakpasiti kasara tongade karigino sum habada nupi haba nupi se taseng hajrabada masiga akuna ikai hangoni ngai ke suite nupi habasiti haide har 30 days 30 man 1 month da amumu mogi thagi
ꯑꯃꯨꯛ ꯀꯩꯅꯣ ꯂꯥꯛꯏ ꯔꯤꯇꯨ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯕꯗꯨꯅ ꯅꯨꯄꯤꯅ ꯁꯪꯀꯤꯔꯇꯣꯟ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯌꯥꯗꯦ ꯑꯇꯣꯞꯄ ꯕꯥꯁꯣꯛꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯨꯡꯇꯧ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯁꯪꯀꯤꯔꯇꯟꯗꯗꯤ ꯅꯨꯄꯤꯅ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕ ꯊꯥ ꯑꯃꯗ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯊꯥ ꯑꯃꯗ ꯑꯃꯨꯛ ꯔꯤꯇꯨ ꯂꯥꯛꯄ ꯑꯁꯤꯅ ꯁꯪꯀꯤꯔꯇꯟꯗ ꯆꯪꯕ ꯌꯥꯗꯦ ꯀꯣ ꯑꯁꯤꯗꯤ ꯅꯤꯄꯥꯇꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯇꯧꯔꯦ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯍꯥꯏꯕꯗꯤ ꯏꯇꯤꯛ ꯆꯥꯗꯦ ꯔꯣꯃꯤꯇꯥ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯅꯣꯡ ꯆꯨꯕꯅꯤꯅ ꯀꯔꯤꯅ ꯍꯥꯏꯗ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯁꯪꯀꯤꯔꯇꯟꯒꯤ ꯕꯤꯆꯥꯔ ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯦ ꯎꯖꯕꯗꯀꯣ ꯁꯣꯔꯥꯙꯗꯁꯨ ꯅꯨꯄꯤꯅ ꯁꯛꯄ ꯎꯔꯦ ꯂꯨꯍꯣꯡꯕꯗꯁꯨ ꯅꯨꯄꯤ ꯑꯅꯤꯒ ꯄꯨꯡ ꯌꯩꯕ ꯁꯛꯄꯁꯨ ꯎꯖꯩ ꯍꯥꯏꯕꯗꯤ ꯁꯛꯏꯕꯗꯁꯨ ꯁꯪꯀꯤꯔꯇꯟꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯀꯣ ꯑꯣꯚꯔꯇꯦꯛ ꯇꯧꯔꯒ ꯁꯪꯀꯤꯔꯇꯟ ꯁꯛꯄ ꯎꯏ ꯃꯁꯤ ꯁꯪꯀꯤꯔꯇꯟꯗ ꯁꯨꯡꯌꯥ ꯌꯥꯗꯦ ꯄꯣꯠꯆꯪ ꯁꯨꯗꯕ ꯍꯥꯏꯕꯁꯤꯇꯕꯨ ꯑꯩꯈꯣꯏ ꯀꯁꯥꯔꯝꯗꯗꯤ ꯂꯥꯏꯒ ꯂꯐꯣꯏꯅ ꯀꯜꯂꯁꯨ ꯆꯪ ꯊꯣꯛꯄ ꯍꯥꯏꯅꯩꯀꯣ ꯖꯨꯔꯥ ꯇꯥꯕꯀꯣ ꯑꯗꯨꯝ ꯍꯥꯏꯅ ꯃꯔꯒꯗꯤ ꯏꯁꯩ ꯁꯛꯄꯁꯤꯁꯨ ꯑꯣꯚꯔꯇꯦꯛ ꯇꯧꯕ ꯑꯦꯛꯇꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯚꯤꯅꯣꯏꯒꯤ ꯑꯣꯚꯔꯇꯦꯛ ꯇꯧꯕ ꯃꯁꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯝꯗꯗꯤ ꯆꯠꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯁꯥꯔꯗꯁꯨ ꯃꯅꯤꯄꯨꯔꯗ ꯇꯧꯔꯦꯅ ꯍꯥꯏꯕꯗꯒꯤ ꯀꯁꯥꯔꯗꯁꯨ ꯑꯃꯅꯤ ꯁꯛꯄ ꯁꯨꯝ ꯍꯧꯅꯩ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯝ ꯊꯤꯡꯅꯩ ꯀꯣ ꯃꯁꯤ ꯑꯩꯅ ꯀꯩꯅꯣꯗ ꯏꯆꯟ ꯔꯃꯤꯇꯥ ꯃꯅꯤꯄꯨꯔ ꯃꯥꯏꯀꯩꯗ ꯑꯩꯅ ꯀꯩꯅꯣ ꯊꯣꯟꯖꯕ ꯅꯠꯆꯗꯦ ꯀꯁꯥꯔꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯅ ꯁꯪꯀꯤꯔꯇꯟ ꯁꯛꯄ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯗꯤ ꯊꯥ ꯑꯃꯗ ꯑꯃꯨꯛ ꯔꯤꯇꯨ ꯂꯥꯛꯄ ꯃꯔꯝ ꯑꯁꯤꯅ ꯁꯪꯀꯤꯔꯇꯟꯗ ꯆꯪꯕ ꯌꯥꯗꯦ ꯐꯤꯖꯤ ꯐꯤꯅꯥ ꯍꯥꯏꯕ ꯌꯥꯗꯦ ꯚꯛꯇꯤ ꯄ꯭ꯔꯦꯃꯗ ꯁꯪꯀꯤꯔꯇꯟ ꯆꯪꯕꯅꯤꯀꯣ ꯗꯗꯥ ꯇꯥꯖꯔꯤ ꯑꯩꯈꯣꯏ ꯂꯣꯝꯗꯗꯤ ꯅꯣꯡ ꯆꯨꯗꯦ ꯀꯁꯥꯔꯗ ꯅꯣꯡ ꯆꯨꯏ ꯑꯗꯣ ꯗꯗꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯥꯔꯦꯗꯅ ꯅꯨꯄꯤꯅ ꯁꯪꯀꯤꯔꯇꯟ ꯁꯛꯇꯕꯒꯤ ꯀꯁꯥꯔꯗ ꯇꯥꯃꯡꯒꯣꯟ ꯌꯥꯝꯅ ꯄꯦꯜꯂꯦꯍꯦ ꯅꯅꯥꯎ ꯒꯨꯔꯨꯒꯤ ꯍꯥꯏꯖꯕꯗ ꯔꯦꯁꯄꯦꯛ ꯄꯤꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯑꯩ ꯄꯦꯜꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯥꯡꯒꯣꯡꯒꯤ ꯈꯅꯥꯎꯁꯦ ꯂꯣꯛ ꯄꯥꯏꯗꯅ ꯏꯁꯩ ꯁꯛꯄ ꯌꯥꯗꯦꯕ ꯑꯗꯨ ꯍꯟꯗꯛ ꯏꯁꯩꯐꯥꯎ ꯆꯠꯇꯦ ꯎꯔꯨꯃꯤꯇꯥ ꯇꯥꯏꯀꯣ ꯑꯗꯨꯅ ꯀꯁꯥꯔꯗꯗꯤ ꯅꯨꯄꯤꯅ ꯏꯁꯩ ꯁꯛꯄꯁꯦ ꯊꯣꯏꯗꯣꯛꯅ ꯁꯛꯅꯗꯦ ꯁꯪꯀꯤꯔꯇꯟꯗꯀꯣ ꯕꯥꯁꯣꯛꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯖꯍꯥ ꯇꯧꯕꯗꯨꯗꯤ ꯁꯨꯝ ꯇꯧꯅꯩ ꯕꯥꯁꯣꯛ ꯍꯥꯏꯁꯤꯗꯤ ꯀꯨꯝꯍꯩꯅꯤꯅꯀꯣ ꯁꯪꯀꯤꯔꯇꯟ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯪꯀꯤꯔꯇꯟꯗꯗꯤ ꯑꯚꯤꯅꯣꯏ ꯑꯣꯚꯔꯇꯦꯛ ꯑꯂꯪꯀꯥꯔ ꯇꯧꯕ ꯌꯥꯗꯦ ꯑꯩ ꯉꯁꯤ ꯍꯪꯗꯣꯡ ꯃꯆꯥꯁꯤ ꯔꯨꯃꯤꯇꯥ ꯇꯥꯏꯀꯣ ꯑꯗꯨꯅꯤ ꯀꯁꯥꯔꯣꯝꯗꯗꯤ ꯅꯨꯄꯤꯅ ꯁꯪꯀꯤꯔꯇꯟ ꯁꯛꯄ ꯌꯥꯗꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯐꯤꯖꯣꯜ ꯃꯥꯟꯅꯗꯦ ꯅꯤꯄꯥꯗꯤ ꯐꯤꯖꯣꯜ ꯀꯂꯥꯗ ꯆꯦꯛꯁꯤꯟꯅ ꯁꯦꯠꯄ ꯐꯤꯖꯤ ꯐꯤꯅꯥ ꯍꯥꯏꯕ ꯌꯥꯗꯦ ꯁꯪꯀꯤꯔꯇꯟ ꯁꯛꯄꯗ ꯋꯥ ꯎꯝꯕ ꯌꯥꯗꯦ ꯀꯣ ꯑꯣꯖꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯃꯨꯛꯇꯪ ꯁꯛꯄꯤꯌꯨꯋꯣ ꯑꯩ ꯏꯅꯥꯎ ꯔꯣꯕꯤꯟꯕꯨ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯁꯨ ꯏꯁꯩ ꯁꯛꯄ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯗꯗꯥꯁꯦ ꯑꯣꯖꯥ ꯍꯟꯗꯛ ꯅꯣꯡ ꯆꯨꯗꯨꯅ ꯅꯣꯡ ꯆꯣꯠꯂꯨꯕꯗꯒꯤ ꯑꯩ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯈꯅꯥꯎꯁꯦ ꯂꯣꯛꯅꯀꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯊꯦꯡꯉꯕꯅꯤꯅ 11:30 ꯇꯥꯔꯦ ꯑꯉꯥꯡꯁꯤꯡ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯏꯁꯩꯁꯦ ꯄꯤꯅꯕꯤꯌꯨ ꯖꯣꯟ ꯊꯝꯕꯥꯜꯒꯥꯏꯁꯤꯗꯤ ꯀꯩꯅꯣꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯩꯁꯥ ꯄꯥꯊꯥꯗ ꯆꯪꯈ꯭ꯔꯦ ꯅꯨꯄꯤꯅ
इनाउ रोबिन कक्चिंगददी हौजी इरांग असे लेपब्रा चथरिब्रा मणिपुर अखोय कसार थंगबा जिरीदसु हंदक यामना फिल्म चादे ओजाबु लापना खुरमजरी थैंक यू इनाउ रोबिन बुसु याम थागतजरी अदो इनाउ तमनेबदा मंगोल ओइसनो इनाउ चही क्या सुरे अखोय रोमिता थोख्रबा फुल अदुम ngakli dung ngakli ado aina robinda haijaning badi channel review ko ayuk din orabasu thokpada ayuk din haiduna su jamna laina khangokanu matam masi jamna phattaba matamni amesu leingang na su sachoni tawri haibabu sachon se tawdabaga chamanabra aina khalle da jamna chumme kasargi chanapi se tamjaningai ni kariwano chandrevita dumaina haino 25 sure oja wow robin di kaidori lai tamibra thabo chatharibra aigi chan romita asai dadana hungbodo chan lai tamibra natagana sankirtanda kumibra nata yumda sumlai salon sa tawribra amtang haramu kasadadi ramita kari haitare isai nongmaidadi manipur jam hele sayek saida nusiba kholai khontoko ko kasada sulai leragasu kasana khara watpadi ai oja singyam thaina didi chou oja mine taru ki oja myam lerame hojikna bu kaidawa khoidei chingmase tambana watpa isai sakpa chapna henba ko isai ga tamaga oja hana oiningba asina kitang jobo watpa haitare ko thank you aigi chandromita haninga retan thagachari dada mangolna ichanna ngang yoyona sankirtan bu thawai yaujaba sankirtan bu pamjaba sankirtangi nambu thawai lupjaba matamlibada aigi chandromita mangologu sunu chandromita lai tamibra natragana sankirtan da lup changibra dingi pisalon sa leiribra tang hajiu robin 25 years sure ado robin dada oja mangona karigum wahim te hainingi khoji naw robina kari loina khanki tabati hai ngamjate ko naw robina nusidana dada gi oja mangogi chinen champirakpa amesu iskorgi namda thawai jawa sankirtambu pamjaba oja mangona thagat ngai masakni ado matik chana lai tammu ko matik chana lai tamaga hai matik chabani oyakpa lululuna lai tamtamasu ipai puno chanrakpa nata sankirtan thawai jaw ko lai su tamgani sankirtan su changgani baba mamagi mateng su tawgani aduna dadam kona haigadabdi aigi chandromita su afaba thabak taw laila su thawai jaw ko adi naw robin su fataba chinjak isa sijananu matik chami oinaba hono asimangare ojana pigida bodi adunu silbai chandromita dada manguni chine labni like tawro robin su like tawro support tawro mu dada kawiraba male ai teacher oiri aijekha mamangi la Cume good sorry dada sorry I am sorry dana kau to buniko romita go dada hoitel lae wakhan lae tumi teacher ni good noma chang nungai taba arum hoba degdi imai be mamna nogi dadana kanoda sokta sangba nang hachang ngamda leiba natra chumiko wow dada kaure sorry dadana kanoda khantha baktang wakre sorry aigi chandromita chumi good dada lana lawnu ko dada lana lawnu chumi chandi ojani hoi dada chumi good matam leibada mangolayu aigi chandromita
ꯍꯪꯒꯣꯂꯣꯌꯨ ꯆꯨꯝꯃꯤ ꯅꯣꯡꯃ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯄꯣꯊꯥꯈꯤꯕꯅꯤ ꯑꯣꯖꯥ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯖꯗ꯭ꯔꯦ ꯏꯁꯩ ꯇꯝꯖꯔꯦ ꯋꯥꯎ ꯔꯣꯕꯤꯟꯗꯤ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯑꯣꯖꯥꯗ ꯇꯝꯃꯤ ꯑꯗꯨꯒ ꯔꯣꯕꯤꯟꯅ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯃꯃꯥ ꯕꯕꯥ ꯂꯩꯔꯤꯕ꯭ꯔꯥ ꯍꯣꯏ ꯗꯗꯥ ꯔꯣꯃꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯔꯣꯃꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯗꯗꯥꯅ ꯑꯝꯇꯪ ꯈꯨꯝꯃꯣ ꯀꯨꯏꯔꯦ ꯎꯅꯗꯕ ꯉꯔꯥꯡꯁꯨ ꯂꯥꯛꯑꯝꯕꯅꯤ ꯔꯣꯕꯤꯟ ꯏꯁꯩ ꯀꯅꯥꯗ ꯇꯝꯃꯤ ꯀꯔꯝꯕ ꯑꯣꯖꯥ ꯇꯝꯃꯤ ꯑꯗꯨꯒꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯕꯕꯥ ꯃꯃꯥ ꯂꯩꯔꯤꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯂꯥꯏꯔꯤꯛ ꯀꯥꯏꯕ ꯇꯝꯍꯧꯔꯤ ꯑꯗꯨ ꯔꯣꯃꯤꯇꯥꯗꯤ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯂꯤꯀꯣ ꯑꯅꯥ ꯑꯌꯦꯛꯇꯤ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗ꯭ꯔꯦꯀꯣ ꯔꯣꯃꯤꯇꯥ ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯟꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯒꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤꯅ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯆꯠꯄꯤꯌꯨ ꯒꯥꯔꯤ ꯆꯠꯄꯗꯁꯨ ꯌꯦꯡꯉ ꯆꯠꯄꯤꯌꯨ ꯀꯩꯒꯨꯝꯕ ꯆꯠꯄꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯤꯒꯅꯨ ꯁ꯭ꯀꯨꯜ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯁꯦ ꯗꯗꯥꯅ ꯊꯝꯖꯒꯦꯀꯣ ꯏꯆꯟꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯥꯏꯕꯅꯤꯀꯣ ꯁ꯭ꯀꯨꯜ ꯆꯠꯂꯕꯁꯨ ꯌꯦꯡꯉ ꯆꯠꯂꯨ ꯁꯔꯛ ꯇꯥꯔꯛꯄꯗ ꯍꯜꯂꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯅꯪꯒꯤ ꯗꯗꯥꯗ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯗꯗꯥꯕꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯀꯗꯕꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯀꯟꯗꯤꯁꯟꯁꯦ ꯐꯠꯇꯕꯅꯤꯅ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯍꯜꯂꯕꯁꯨ ꯈꯤꯇꯪ ꯉꯟꯅ ꯍꯟꯕꯤꯔꯣ ꯃꯇꯝ ꯆꯥꯅ ꯁ꯭ꯀꯨꯜꯗ ꯍꯜꯂꯨꯀꯣ ꯗꯗꯥ ꯉꯁꯤꯁꯦ ꯗꯗꯥꯁꯦ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯉꯥ ꯆꯥꯔꯦ ꯍꯥꯏꯅ ꯑꯣ ꯆꯨꯝꯃꯤꯅꯦ ꯍꯥꯏꯔꯦ ꯑꯩ ꯉꯁꯤꯁꯦ ꯃꯤꯠꯁꯦ ꯎꯏꯔꯨꯔꯦꯕꯀꯣ ꯅꯦꯠ ꯌꯥꯗꯅ ꯐꯅ ꯀꯨꯏꯅ ꯂꯩꯗꯨꯒ ꯇꯧꯕꯅꯤꯀꯣ ꯁꯣꯏꯔꯤꯅꯤꯀꯣ ꯑꯣꯖꯥ ꯄ꯭ꯔꯦꯝ ꯔꯃꯤ ꯀꯛꯆꯤꯡ ꯂꯩꯕꯗ ꯑꯗꯨꯗ ꯇꯝꯃꯤ ꯄꯥꯝꯃꯤ ꯀꯛꯆꯤꯡ ꯂꯩꯕꯗ ꯑꯗꯨꯗ ꯇꯝꯃꯤ ꯃꯃꯥ ꯕꯕꯥꯗꯤ ꯂꯩꯖꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯅꯤ ꯋꯥꯎ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯁꯦ ꯔꯣꯕꯤꯟ ꯅꯪꯅ ꯑꯍꯜꯂ ꯅꯪꯅ ꯌꯥꯏꯃꯔ ꯅꯨꯄꯥ ꯀꯌꯥꯅꯣ ꯅꯨꯄꯤ ꯀꯌꯥꯅꯣ ꯑꯝꯇꯪ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯔꯣꯕꯤꯟ ꯑꯣꯖꯥꯅ ꯍꯥꯏꯒꯗꯕꯗꯤ ꯃꯃꯥ ꯕꯕꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯍꯟꯊꯒꯅꯨ ꯃꯇꯝ ꯂꯩꯕꯗ ꯊꯃꯣꯏꯗ ꯃꯃꯥ ꯕꯕꯥꯕꯨ ꯀꯣꯜꯂꯒ ꯂꯩꯒꯗꯕꯅꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯀꯣ ꯍꯧꯖꯤꯛꯇꯤ ꯁꯪꯀ꯭ꯔꯤꯇꯟꯗ ꯏꯁꯩ ꯇꯝꯕꯁꯨ ꯄꯨꯔꯥ ꯐꯦꯃꯤꯂꯤ ꯑꯃ ꯆꯂꯥꯏꯕ ꯉꯝꯃꯦ ꯊꯥ ꯑꯃꯗ ꯂꯨꯄꯥ 50,000 ꯍꯨꯝꯐꯨ ꯐꯪꯉꯕ ꯃꯇꯝꯅꯤ ꯀꯣ ꯏꯁꯩ ꯁꯛꯄ ꯑꯃꯅ ꯊꯥ ꯑꯃꯗ ꯐꯪꯗ꯭ꯔꯕꯗ ꯏꯝꯐꯥꯜꯗꯗꯤ ꯍꯥꯏꯖꯕ ꯉꯝꯗꯦ ꯄꯩꯁꯥꯗ ꯐꯪꯗ꯭ꯔꯕ ꯊꯥ ꯑꯃꯗ 20,000 ꯂꯤꯁꯤꯡ 10, 25, 30, 40 ꯁꯨꯝ ꯐꯪꯉꯕꯅꯤ ꯑꯗꯨꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯐꯦꯃꯤꯂꯤ ꯑꯃ ꯆꯂꯥꯏꯕꯗꯤ ꯉꯝꯃꯦ ꯀꯣ ꯑꯗꯨꯕꯨ ꯃꯃꯥ ꯕꯕꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯊꯃꯣꯏꯗ ꯂꯥꯠꯀꯗꯕꯅꯤ ꯀꯣ ꯑꯗꯨꯅ ꯏꯁꯩ ꯇꯝꯃꯕꯗꯤ ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯇꯥꯏ ꯑꯣꯖꯥ ꯌꯥꯅꯕ ꯆꯠꯄ ꯇꯥꯏ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯂꯩꯕ ꯇꯥꯏ ꯑꯩꯅ ꯏꯇꯣꯟ ꯇꯣꯜꯂꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ 3 ꯑꯗꯣ ꯅꯨꯄꯤ 3ꯁꯦ ꯆꯤꯆꯦ ꯅꯨꯄꯥ ꯑꯃꯠꯇ ꯊꯦꯡꯀ꯭ꯌꯨ ꯔꯣꯕꯤꯟ ꯑꯣꯖꯥꯁꯨ ꯅꯨꯄꯥ ꯏꯇꯣꯝꯇꯅꯤ ꯅꯨꯄꯤ 2ꯅꯤ ꯅꯪꯒꯤꯗꯤ ꯅꯨꯄꯤ 3ꯁꯦ ꯍꯧꯖꯤꯛꯃꯛ ꯏꯆꯦꯁꯤꯡꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ꯭ꯔꯥ ꯏꯆꯦꯁꯤꯡꯗꯤ ꯀꯩꯗꯧꯔꯤ ꯔꯣꯕꯤꯟ ꯑꯗꯨꯅ ꯔꯣꯕꯤꯟꯅ ꯃꯅꯤꯄꯨꯔꯗ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯗꯦꯕꯗꯣ ꯅꯨꯄꯥꯃꯛꯅꯤ ꯏꯁꯣꯔꯃꯛꯅꯤ ꯚꯒꯕꯥꯟꯅꯤ ꯈꯟꯗꯅ ꯂꯨꯅ ꯇꯧꯕ ꯇꯥꯏ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯇꯥꯏ ꯀꯣ ꯑꯗꯨꯒ ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅꯤ
ꯑꯣꯖꯥꯅ ꯊꯤꯅ ꯉꯥꯡꯉꯕꯁꯨ ꯁꯥꯎꯕ ꯌꯥꯗꯦ, ꯐꯨꯔꯕꯁꯨ ꯋꯥꯔꯧꯕ ꯌꯥꯗꯦ, ꯑꯗꯨꯒ ꯑꯣꯖꯥꯅ ꯆꯩꯔꯤꯃꯈꯩ ꯅꯪꯅ ꯑꯣꯖꯥꯕꯨ ꯁꯦꯕꯥ ꯁꯨꯝ ꯇꯧꯔꯕ, ꯑꯣꯖꯥꯕꯨ ꯀꯤꯅ ꯆꯠꯂꯕ, ꯅꯣꯡꯃꯗꯤ ꯑꯣꯖꯥꯅ ꯄꯦꯟꯗꯅ ꯇꯦꯄꯥ ꯄꯤꯕ ꯅꯨꯃꯤꯠꯇꯣ ꯃꯅꯤꯄꯨꯔ ꯂꯩꯄꯥꯛꯇ ꯑꯐꯥꯎꯕ ꯏꯁꯩ ꯁꯛꯄ ꯔꯣꯕꯤꯟ ꯍꯥꯏꯗꯨ ꯑꯣꯏꯔꯛꯀꯗꯧꯅꯤ. ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯖꯥꯅ ꯆꯠꯄ ꯇꯥꯏꯀꯣ. ꯑꯩꯅ ꯏꯇꯣꯟ ꯇꯣꯜꯂꯤ, ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯍꯨꯝ. ꯑꯗꯣ ꯆꯤꯆꯦ ꯑꯍꯨꯝꯗꯤ ꯂꯩꯔꯤꯕ꯭ꯔꯥ, ꯌꯨꯝ ꯄꯥꯟꯈ꯭ꯔꯕ꯭ꯔꯥ ꯔꯣꯕꯤꯟ? ꯔꯣꯃꯤꯇꯥ, ꯗꯗꯥꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯐꯠꯇꯕꯅꯤꯅ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯁ꯭ꯀꯨꯜ ꯆꯠꯂꯣ, ꯍꯜꯂꯛꯄꯗꯁꯨ ꯌꯦꯡꯉꯒ ꯆꯠꯂꯨꯀꯣ. ꯗꯗꯥ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ, ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ. ꯑꯣꯀꯦ ꯔꯣꯃꯤꯇꯥ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ. ꯄꯣꯊꯥꯕꯤꯔꯣ, ꯊꯦꯡꯉꯦ ꯃꯇꯝ ꯑꯁꯤ. ꯍꯧꯖꯤꯛ 12 ꯇꯥꯗꯣꯔꯦꯀꯣ. ꯋꯥꯔꯝꯃꯅꯤ, ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯦ, ꯄꯣꯊꯥꯔꯣ. ꯗꯗꯥꯁꯨ ꯄꯣꯊꯥꯔꯅꯤ. ꯅꯥꯏꯔꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯁꯨꯝ ꯁꯤꯅꯥꯎꯒꯅꯤꯁꯤꯀꯣ. ꯑꯣꯀꯦ, ꯒꯨꯗ ꯅꯥꯏꯠ ꯔꯣꯃꯤꯇꯥ, ꯒꯨꯗ ꯅꯥꯏꯠ. ꯑꯗꯨꯅꯤ ꯔꯣꯕꯤꯟ, ꯐꯖꯅ ꯇꯝꯃꯨ ꯀꯣ. ꯑꯣ, ꯌꯨꯝ ꯂꯣꯟꯅ ꯄꯥꯟꯈ꯭ꯔꯦ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯅꯪ ꯅꯇꯣꯝꯇ ꯂꯩꯔꯤꯕ꯭ꯔꯥ? ꯌꯨꯝ ꯂꯣꯏꯅ ꯄꯥꯟꯈ꯭ꯔꯦ. ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯇ ꯅꯪ ꯅꯇꯣꯝꯇ ꯂꯩꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯆꯤꯆꯦ ꯍꯣꯏꯒꯤ ꯅꯪꯒꯤ ꯏꯕꯥꯏ ꯑꯍꯨꯝ ꯃꯣꯏꯗꯤ ꯀꯩꯗꯧꯔꯤ? ꯃꯔꯛ ꯃꯔꯛꯇ ꯆꯤꯆꯦ ꯍꯣꯏ ꯂꯥꯛꯄ꯭ꯔꯥ? ꯀꯀꯥ, ꯀꯀꯥ ꯍꯣꯏꯒ ꯂꯩꯌꯦ. ꯑꯣ, ꯅꯣꯏ ꯀꯀꯥ ꯂꯩꯀꯣ. ꯑꯗꯨꯒ ꯕꯕꯥ ꯃꯃꯥꯒꯤ ꯌꯨꯝꯗꯤ ꯂꯩꯅꯦꯀꯣ. ꯅꯪꯒꯤ ꯂꯩꯐꯝ ꯃꯦꯟ ꯕꯕꯥ ꯃꯃꯥꯅ ꯂꯩꯔꯝꯕ ꯌꯨꯝꯗꯤ ꯂꯩꯌꯦꯕꯀꯣ. ꯑꯗꯣ ꯆꯤꯆꯦ ꯍꯣꯏꯗꯤ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄ꯭ꯔꯥ? ꯆꯤꯆꯦ ꯍꯣꯏꯗꯤ ꯃꯔꯛ ꯃꯔꯛꯇ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯔꯣꯕꯤꯟ? ꯑꯗꯨ ꯀꯀꯥ ꯍꯣꯏꯒ ꯂꯩꯕꯅꯤꯅ ꯀꯀꯥꯗꯣ ꯕꯕꯥ ꯁꯛꯅ ꯈꯟꯒꯗꯕꯅꯤ. ꯀꯀꯥ ꯍꯣꯏꯅ ꯉꯥꯡꯕꯁꯨ ꯁꯥꯎꯔꯣꯏꯗꯕꯅꯤ, ꯗꯣꯟꯆꯥ ꯍꯣꯏꯅ ꯉꯥꯡꯕꯁꯨ ꯁꯥꯎꯔꯣꯏꯗꯕꯅꯤ. ꯅꯪꯒꯤ ꯃꯤ ꯑꯣꯏꯍꯧꯅꯕ, ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ, ꯂꯩꯀꯥꯏ ꯃꯃꯥꯡꯗ, ꯃꯅꯤꯄꯨꯔ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯣ. ꯕꯕꯥ ꯃꯃꯥ ꯂꯩꯇꯕꯅꯤꯅ ꯌꯨꯝꯐꯝ ꯂꯦꯞꯀꯗꯕꯅꯤ. ꯅꯪꯅ ꯍꯌꯦꯡ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯆꯤꯆꯦ ꯍꯣꯏ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯀꯣ. ꯑꯗꯨꯒ ꯏꯁꯩ ꯇꯝꯕꯁꯨ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯇꯝꯃꯨ. ꯑꯗꯨꯗꯤ ꯂꯣꯏꯅ ꯂꯩ. ꯑꯩ ꯏꯆꯦ ꯌꯥꯏꯃꯗꯣ ꯌꯥꯝꯅ ꯅꯛꯅꯩ. ꯑꯩ ꯑꯣꯖꯥ ꯑꯗꯨꯝ ꯂꯥꯛꯑꯦ. ꯑꯣ, ꯑꯗꯨꯅꯤꯗꯅ ꯅꯨꯡꯉꯥꯏꯗꯅ ꯇꯥꯕꯗꯣ. ꯑꯗꯨꯅꯤ ꯔꯣꯕꯤꯟ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯌꯥꯝ ꯅꯨꯡꯁꯤ. ꯑꯣꯖꯥꯁꯨ ꯏꯇꯣꯝꯇꯅꯤꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯂꯩꯔꯦ. ꯑꯗꯨꯒ ꯔꯣꯕꯤꯟꯁꯨ ꯀꯀꯥꯒ ꯂꯩꯃꯤꯟꯅꯩꯗꯣ. ꯀꯀꯥꯗꯣ ꯂꯨꯅ ꯇꯧꯒꯗꯕꯅꯤ, ꯕꯕꯥꯃꯛꯅꯤ ꯈꯟꯒꯗꯕꯅꯤ. ꯑꯗꯨꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯅꯨ ꯀꯣ. ꯆꯥꯕ ꯊꯛꯄꯗ ꯒꯨꯠꯈꯥ ꯆꯥꯅꯨ ꯀꯣ. ꯍꯪꯁ ꯍꯥꯏꯕ꯭ꯔꯥ, ꯁꯥꯗꯥꯗꯣ ꯃꯗꯨ ꯎꯟꯒꯅꯨ ꯀꯣ. ꯅꯪꯅ ꯏꯁꯩ ꯇꯝꯂꯤꯗꯣ ꯑꯣꯖꯥꯕꯨ ꯂꯨꯅ ꯇꯧ. ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯐꯠꯇꯕꯅꯤꯅ ꯏꯁꯩ ꯇꯝꯕ ꯆꯠꯂꯁꯨ ꯌꯥꯝꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨ ꯀꯣ. ꯉꯟꯅ ꯉꯟꯅ ꯍꯜꯂꯛꯎ, ꯉꯟꯅ ꯉꯟꯅ ꯆꯠꯂꯨ. ꯍꯜꯂꯛꯄꯗ ꯃꯐꯝ ꯃꯇꯝ ꯌꯦꯡꯉꯒ ꯍꯜꯂꯛꯎ ꯀꯣ. ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯅꯥꯎ ꯔꯣꯕꯤꯟ. ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯑꯁꯤ ꯕꯕꯥ ꯃꯃꯥ ꯀꯥꯏꯅꯔꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯩꯔꯤ. ꯀꯔꯤꯝ ꯈꯜꯂꯨꯅꯨ. ꯅꯠꯇ ꯁꯪꯀꯤꯔꯇꯟ ꯊꯋꯥꯏ ꯌꯥꯎꯕ ꯑꯩꯒꯤ ꯏꯅꯥꯎ ꯔꯣꯕꯤꯟꯕꯨ ꯑꯣꯖꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯀꯣ. ꯅꯪꯒꯤ ꯑꯣꯖꯥ ꯏꯁꯩ ꯇꯝꯕꯤꯔꯤꯕ ꯒꯨꯔꯨꯗꯦꯕꯕꯨ ꯌꯥꯅꯕ ꯆꯠꯂꯨ ꯀꯣ. ꯑꯗꯨꯒꯨꯝꯕ ꯀꯔꯤꯃ ꯆꯥꯗꯦ. ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄ ꯍꯥꯏꯗꯣ. ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯃꯔꯝ ꯃꯣꯛꯄ ꯇꯝꯃꯨꯀꯣ. ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯩꯒꯗꯤ ꯌꯥꯎꯔꯕ? ꯍꯣꯏ ꯍꯣꯏ ꯑꯣꯖꯥ.
ꯍꯣꯏ ꯑꯣꯖꯥ ꯅꯪ ꯑꯣꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯩꯗꯤ ꯌꯥꯎꯔꯦꯀꯣ ꯌꯥꯎꯔꯦ ꯑꯣꯖꯥ ꯋꯥꯎ ꯑꯗꯨꯅ ꯔꯣꯕꯤꯟ ꯅꯧꯅ ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯊꯧꯒꯟ ꯆꯠꯄꯗꯤ ꯑꯣꯖꯥꯅ ꯍꯥꯏꯒꯗꯕꯗꯤ ꯄꯩꯁꯥꯗ ꯌꯥꯝꯅ ꯂꯨꯐꯤ ꯇꯧꯗꯕꯀꯣ ꯑꯣꯖꯥꯗ ꯀꯠꯄ ꯑꯣꯖꯥꯅ ꯈꯥꯏꯔꯛꯄꯗꯣ ꯂꯧꯔꯛꯀꯗꯕꯅꯤ ꯑꯣꯖꯥꯁꯨ ꯌꯥꯝ ꯋꯥꯅ ꯏꯁꯩ ꯇꯝꯃꯛꯏ ꯑꯗꯨꯕꯨ ꯑꯣꯖꯥꯗꯤ ꯐꯤꯕꯝ ꯆꯥꯗꯕꯅ ꯃꯇꯝ ꯀꯨꯏꯅ ꯏꯁꯩ ꯇꯝꯕ ꯐꯪꯍꯧꯗ꯭ꯔꯦ ꯀꯣ ꯑꯣꯖꯥ ꯍꯣꯏꯗꯤ ꯌꯥꯝꯅ ꯏꯁꯩꯁꯨ ꯍꯩꯕ ꯅꯠꯇꯦ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯀꯁꯥꯔꯗ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗ ꯁꯨꯝ ꯀꯣ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯁꯨꯝ ꯁꯛꯆ ꯁꯣꯟꯖꯕ ꯆꯠꯆꯕꯅꯤ ꯑꯣꯖꯥꯁꯨ ꯌꯥꯝꯅ ꯌꯧꯍꯧꯗ꯭ꯔꯦꯀꯣ ꯔꯣꯕꯤꯟ ꯈꯪꯉꯝꯒꯅꯤ ꯃꯅꯤꯄꯨꯔ ꯄꯤꯁꯨꯝꯊꯣꯡ ꯅꯤꯌꯣꯝ ꯂꯩꯔꯛꯀꯤ ꯈꯣꯏꯁꯅꯥꯝ ꯑꯣꯖꯥ ꯀꯤꯔꯇꯤ ꯈꯪꯉꯤꯀꯣ ꯃꯥꯏ ꯃꯆꯥꯅꯤꯄꯥ ꯈꯣꯏꯁꯅꯥꯝ ꯖꯥꯃꯨꯡ ꯀꯨꯟꯖꯦꯁꯣꯔ ꯈꯪꯉꯤꯗꯅ ꯑꯩꯅ ꯖꯥꯃꯨꯡ ꯀꯧꯔꯦ ꯃꯄꯥꯗꯣ ꯑꯣꯖꯥꯅꯤ ꯀꯣ ꯀꯁꯥꯔꯗ ꯂꯥꯛꯑꯝꯃꯦ ꯑꯩ ꯖꯥꯃꯨꯡ ꯀꯨꯟꯖꯦꯒꯤꯗꯁꯨ ꯊꯥ ꯑꯃꯅꯤ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨꯕꯨ ꯐꯤꯕꯝꯅ ꯆꯥꯗꯕꯅꯤꯅ ꯑꯣꯖꯥ ꯏꯁꯩ ꯀꯨꯏꯅ ꯇꯝꯃꯛꯇ꯭ꯔꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯤꯔꯇꯤꯗꯤ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯖꯥꯃꯨꯡꯁꯨ ꯂꯩꯔꯤ ꯀꯩꯅꯣ ꯑꯣꯖꯥꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯔꯣꯏꯗ꯭ꯔꯣ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤꯁꯦ ꯌꯦꯡꯕ ꯍꯥꯏꯗꯤ ꯏꯔꯥꯡꯒ ꯂꯣꯏꯔꯀꯥꯟꯗꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥꯗꯤ ꯊꯥꯖ ꯋꯥꯠꯂꯦ ꯑꯣꯖꯥꯁꯨ ꯌꯨꯝꯗ ꯀꯅꯥꯝ ꯂꯩꯇꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯏꯇꯣꯝꯇ ꯂꯩꯌꯦꯕꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯏꯇꯣꯝꯇ ꯂꯩ ꯔꯣꯕꯤꯟ ꯅꯣꯏ ꯀꯀꯥꯗꯤ ꯀꯩꯗꯧꯔꯤ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯀꯩꯗꯧꯔꯤ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯑꯣꯖꯥ ꯁꯤꯗꯗꯤ ꯅꯣꯡ ꯌꯥꯝ ꯆꯨꯔꯦ ꯑꯦꯁ ꯐꯖꯅ ꯆꯨꯊꯔꯦ ꯏꯇꯩꯃ ꯅꯣꯡ ꯐꯖꯅ ꯆꯨꯔꯦ ꯑꯔ ꯍꯩꯊꯔꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯥꯔꯠ ꯇꯥꯒꯗꯣꯔꯦ ꯔꯣꯕꯤꯟ ꯕ꯭ꯂꯨ ꯏꯁꯀꯥꯔꯠ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯇꯩꯃꯅ ꯆꯤꯡꯉꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯦ ꯊꯦꯡꯉꯕꯅꯤꯅꯀꯣ ꯂꯥꯏ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯗꯦꯠ 9 ꯅꯣꯡꯃꯥꯏ ꯁꯟꯗꯦ ꯁꯟꯗꯥꯒꯤ ꯄꯨꯡ 8 ꯑꯃꯨꯛ ꯎꯅꯁꯤ ꯋꯥꯎ ꯄꯨꯂꯤꯁꯅꯤ ꯀꯀꯥꯗꯣ ꯕꯦꯔꯤꯒꯨꯗ ꯀꯀꯥꯅ ꯊꯕꯛ ꯇꯧꯕꯅꯤꯅ ꯔꯣꯕꯤꯟ ꯃꯇꯤꯛ ꯆꯥꯅ ꯏꯁꯩ ꯇꯝꯕ ꯌꯥꯔꯦꯀꯣ ꯃꯇꯝ ꯑꯃꯗ ꯔꯣꯕꯤꯟꯅ ꯏꯁꯩ ꯁꯛꯄ ꯐꯥꯎꯕ ꯎꯔꯛꯄꯗ ꯑꯣꯖꯥꯁꯨ ꯎꯅ ꯐꯒꯅꯤꯗꯅꯀꯣ ꯐꯖꯅ ꯇꯝꯃꯨ ꯔꯣꯕꯤꯟ ꯀꯣ ꯃꯔꯛ ꯃꯔꯛꯇ ꯑꯣꯖꯥꯒ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯀꯣ ꯑꯗꯨ ꯏꯇꯩꯃ ꯅꯣꯡ ꯌꯥꯝꯅ ꯆꯨꯏ ꯑꯗꯨ ꯔꯣꯕꯤꯟ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯅꯕ ꯇꯧꯔꯁꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯃꯇꯝꯗꯤ ꯊꯦꯡꯉꯕꯅꯤꯅ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯀꯣ ꯌꯥꯝ ꯊꯦꯡꯉ ꯂꯩꯔꯒ ꯀꯀꯥ ꯍꯣꯏ ꯇꯣꯟꯆꯥ ꯍꯣꯏꯅ ꯉꯥꯡꯉꯛꯀꯅꯤ ꯂꯥꯏꯐꯇ ꯂꯩꯕꯗꯣꯀꯣ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯦ ꯅꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯣꯖꯥꯅ ꯍꯥꯏꯖꯒꯗꯕꯗꯤꯀꯣ ꯑꯣꯖꯥꯁꯨ ꯃꯇꯝ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯄꯥꯏꯖꯕꯅꯦꯕꯀꯣ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎ ꯏꯆꯥ ꯔꯣꯕꯤꯟꯅ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯄ ꯑꯣꯖꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯀꯣ ꯑꯣꯖꯥꯅ ꯍꯥꯏꯒꯗꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯅꯥꯎꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯑꯣꯖꯥꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯅꯥꯝ ꯁꯣꯟꯕ ꯍꯥꯏꯕꯗꯣ ꯑꯐꯥꯎꯕ ꯍꯥꯏꯗꯣ ꯑꯣꯏꯕ ꯑꯣꯏꯔꯛꯎ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯨ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯛꯎꯀꯣ ꯅꯪꯅ ꯃꯔꯝ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯣꯖꯥꯕꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕꯁꯦ ꯑꯩ ꯔꯣꯕꯤꯟꯅ ꯊꯝꯖꯔꯤ
Robin ko ngasigidi Robin Gunai ore gasi ngasigidi kainarasi hayang naiktraga Sunday nomajing numidang pung 8 makhai damo unasiko Robin ngasigidi Robin Gunai ore siko good night. Sinaw miyam potharasi koite masu potha biro thienge miyam sinaw waram mani ko aisu hana live se to toram de hana thakai sigidi kaya tara live han bagi agona thila malai ko agona nungai jaba live se tharaga haibadi ko aigi video gi views to na jado ba aigi tongana ko sinaw miyam aigi wakhang hamoida khanjaba ma ko madugi nungai jabo do maduga ina dum live phajaba ne aigi sei sakpanina nganna tumdrabadi nungama jahau kairadi sei sakpan nungaite adugi sogi gandagi thudokodi akaiba pite ko ani sei sakpasida sona dum chambi adugi video baisi akoiba mina khangdaba akoiba thabak tawragasu thamonabu tingabadi atmanabu sengabadi isona sum thujanbi haibani ko sinaw miyam semdi akoi kaungarosi aina hajaise sinaw miyam lana lobiganu ko akoiba lambi chalabasu thamonabu tingabadi thamonabu tingi chumaba thamoide leiba isona danabu jana toropato ado Ishwar Bhagavana kasu akaiba pide Bhagavana kasu warugute Bhagavana kai hai na thamoi da tingusin Bhagavan hai se ko aduna kona thamoi bu tingabadi ko Bhagavana soida thajalo mara maduna ni aina sinaw miyam aina jikai aina live thadarse ai YouTube channel pa pa 2000 2023 pa pa ni ko MVP ke aduna siba ai live se hoi amuk an bi jaw re ko sajibuda aduga dum tine live thade live thaba pura pri me am sinaw dum tine ni je khangani ai thamui ga ko eta ina don sibo ma khauje ba ko du khanjara ga ina se live thaja bani ai live sida wana comment ibirakna pahang kya hambirapa aina pahang kya bijakiba ado asoi angang kaya jawdrasu sinaw miyam mokoi waro ko tawnarosi wa asoibabu ngapiba adi achumbadubu asanba sumaina koi chatminasi sinaw miyam ko ado waramni sinaw miyam potharasi tawude hengdu na majinne sinaw miyam thabodi komoni aduga angang sing lai tamba jawba mi ogedi wagani ko sinaw miyam ini mak kano tengah ya ini kata tengah ya lo betul suka abu gay do sendiri sinaw miyam ko thabiro sinaw miyam good night.
ꯁꯨꯝ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤꯅꯦ ꯁꯨꯝ ꯌꯦꯡꯉꯤꯉꯩꯗ ꯑꯩꯁꯦ ꯒꯥꯔꯤ ꯌꯥꯈꯣꯡꯗꯒ ꯉꯁꯥꯏꯒꯤ ꯃꯌꯥꯟ ꯇꯌꯥꯟ ꯆꯥꯕꯅꯤꯅ ꯆꯦꯡꯀꯨꯞꯀꯤ ꯃꯁꯤꯡ ꯃꯔꯥꯡ ꯄꯟꯕꯔꯥ ꯁꯨꯝ ꯌꯦꯡꯕꯅꯤꯀꯣ ꯀꯅꯥꯗ ꯌꯦꯡꯍꯟꯖꯕ ꯅꯠꯇꯦꯗ ꯁꯨꯝ ꯌꯦꯡꯕꯅꯦꯕꯅꯦ ꯅꯪ ꯌꯦꯡꯉꯤꯅꯦ ꯉꯁꯥꯏꯒꯤ ꯀꯣꯃꯦꯟꯗꯣ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯇꯦꯡꯅ ꯂꯩꯕꯤꯔꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯦꯡꯕꯨ ꯊꯥꯒꯠꯆꯔꯤ ꯎꯠꯂꯔꯣꯏ 당연히 하게 당연히 그래 스노우야 당연히 그래 스노우야 또 가야겠어 거 mèo một thằng đâu mèo good night đây mình ôm chỉ ngày thì ghê
ꯃꯌꯥꯝ ꯃꯤ ꯑꯝꯇ ꯉꯥꯏꯔꯦꯀꯣ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤ ꯃꯤ ꯑꯝꯇ ꯉꯥꯏꯔꯦꯀꯣ ꯂꯣꯏꯗꯣꯔꯦ Oke, good night. Selamat malam, good night, good night, good night.